Ngasi September gitang kunggamapan ing lisingani kungamanga jaihen babramhagi wahang paukung gitauramna khwai punamukpu ahan basida taram na ukjari. Ngasigi wahang lokutsari ngasigi ahan buuy na lokutsari buhang ngasi Memsa Aras Kumari. Tagpiyo Memsa Hare Krishna aigyabu hanna kurumjari. Aigyagi question answer tabada yamna nungaijay. Tagasari Memsa. Aikoybu taram na kurumbirakpa aikoygi maikaydasu nungsi na taram na kurumbasibu uksari. Aduga aikoygi tauramasibu su tabada yamna nungaibi haina phongdokpirakpa aikoygi maikaydagi nungaijaba madi thagatsaba phongdoksari. Aduga Memsana makata biraklibasi khangdaba mayamsu khangjari amukasu aigyabu kurumjari. Thagatsari Memsa. Aduga makatana Memsana takpiraklibasi thabak satpada manggul oinanaba mantra takpirau. Memsa thabak satpada natragana karigumba hiram khudingmakta mai pagnanaba mantra haibasi magi oiba tongan ba adum lay haibatai. Adubu aigi mot oina thamjaningba hairagadi aina ningjariba isor mayam mafam matamgi matungina tongan ba deba debi mayam ama ningurabasu aigi amatta oiba lengdaba nongmagi kaugdana ningsingjaba isor madi thambiyo. Haidiba thambiriba aigidi masidana aigi aroibani isor nangi nafamda aigi thamoy sengna thawai hakchang punamak kathoksari atai deba debi punamak ke seba ngamdrabasu nangidi aina nongmagi sonjabasi khak oirabasu kaugdana ningjari haiba adugum isordo mahak adu aiga matam chupada thadoknaba leitana kainaba leitana tinaduna tangak leinanaba hotnabiyo. Adugumba aina amatta oina ningjariba mahak aduna aigi hiram khudingda mai pakpa saukhatpa punamak phangani haibasi aigi thajabani haiba wafamsi matang Memsa Aras Kumari ki mafamda paudamjari. Thagatsari Memsa. Tainarakpada ngasigi anisubada lakutsari basina Birlaz Z. Tagpiyo Birlaz. Pabungki question answer ge channel se tajabada asukki matik nungaijay amasung loksing oi. Miyamgi amambabu kokhanbibagidamak hanna thagatsari amadi isor na pabungbu hanna thaujal pinabiba oirasanu. Yamnamak nungaijay Birlaz aikoybu nungsina aikoygi taujariba hiramasibu pungning saugatpiba oina thagatpirakpa aikoygi maikaydagi Birlazgi mafamda hainingai leitana thagatsaba nungaiba apianbadu phongtoksabaga loinana matam chuppada Birlazgi punsida lakadaba awana makhan punamaktagi ngakpiba oisanu haiba wafam simagasu Birlazgi mafamda thamjari. Thagatsari. Tainarakpada ngasigi marisubu ina lakutsari basina isay hanba soibam. Aigya kurumjari kurumbirakpa taram na oksari isay hanba tagpisi karimatangi oibirabano. Dhanateras puja kari thada tarikayada tabage Pujagi niyom sutak piraklabadi yamna nungaijagani. Isay hanba Dhanateras puja masi Sanskrit ki sabdani. Dhana haibadi wealth and prosperity haibani. Aduga teras haibal sibuna tarago humdoini panba haibani. Aduna Thasi tarakpagi kunga nipan basi taratarung nipan bada noma pan bahay na lauraga matang tirakpada tarahumdoy nipan basi
ꯂꯥꯛꯀꯗꯧꯔꯤꯕ ꯃꯦꯔꯥ ꯊꯥꯒꯤ 29 ꯄꯥꯟꯕ ꯊꯥꯡꯖ ꯖꯣꯝ ꯗꯤꯄꯝꯒ ꯄꯨꯟꯅ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19 ꯏꯪ 2015ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:13 ꯆꯠꯄꯗꯒꯤꯅ ꯄꯨꯡ 8:10 ꯐꯥꯎꯕꯗ ꯄꯨꯖꯥ ꯀꯠꯆꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯙꯅꯇꯦꯔꯁ ꯄꯨꯖꯥꯒꯤ ꯑꯐꯕ ꯃꯇꯝ ꯑꯣꯏ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯤꯛꯆꯔꯒ ꯂꯣꯏꯅꯅ ꯎꯠꯆꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯒꯅꯤ ꯁꯩꯍꯟꯕ ꯑꯗꯨꯒ ꯄꯨꯖꯥ ꯑꯁꯤ ꯂꯛꯁꯃꯤ ꯏꯃꯥꯒꯤ ꯄꯨꯖꯥꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯛꯁꯃꯤ ꯏꯃꯥꯅ ꯁꯃꯨꯗ꯭ꯔ ꯏꯔꯣꯜꯅꯨꯡꯗꯒꯤ ꯀꯨꯕꯦꯔꯒ ꯂꯣꯏꯅꯅ ꯖꯒꯠꯇ ꯃꯪꯒꯣꯜ ꯄꯤꯔꯨꯒꯦ ꯍꯥꯏꯗꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯅ ꯆꯍꯤꯁꯤꯒꯤ ꯄꯤꯖꯔꯤꯕ ꯄꯨꯡꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯏꯕꯦꯝꯃꯅ ꯄꯥꯝꯕꯤꯒꯗꯕ ꯄꯨꯖꯥꯒꯤ ꯄꯣꯠꯂꯝ ꯃꯈꯜꯁꯤꯡ ꯀꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯕꯗ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯏꯁꯩꯍꯟꯕꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯁꯩꯍꯟꯕ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯦꯁꯀꯤꯅ ꯇꯥꯛꯄꯤꯌꯨ ꯑꯦꯁꯀꯤꯅ ꯄꯥꯕꯨꯡ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯍꯤꯔꯤꯝ ꯀꯤꯂꯤꯡꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊ ꯇꯥꯕ ꯐꯪꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯩꯒꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔ ꯑꯥꯔꯊ ꯈꯪꯗ꯭ꯔꯕꯁꯨ ꯅꯤꯇꯤꯒꯤ ꯁꯣꯟꯖꯔꯤ ꯑꯏꯪ ꯑꯃꯁꯨꯡ ꯁꯨꯔꯁꯤꯡꯘꯥꯌ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯇꯥꯛꯄꯤꯔꯛꯎ ꯈꯪꯖꯅꯤꯡꯕꯒꯤꯅꯤ ꯄꯥꯕꯨꯡ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯦꯁꯀꯤꯅꯥꯅ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯂꯩꯔꯤꯕ ꯔꯥꯁꯤ ꯃꯟꯇ꯭ꯔꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊꯗꯨ ꯆꯥꯎꯔꯥꯛꯄ ꯐꯣꯡꯗꯣꯛꯆꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯦꯁꯀꯤꯅꯥꯒꯤꯁꯨ ꯃꯟꯇ꯭ꯔꯁꯤꯒꯤ ꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯏꯪ ꯑꯃꯗꯤ ꯁꯨꯔꯁꯤꯡꯘꯥꯌ ꯍꯥꯏꯕ ꯑꯅꯤꯁꯤꯒꯤ ꯑꯥꯔꯊꯁꯤ ꯈꯪꯕꯤꯅꯤꯡꯕꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤꯕꯁꯤ ꯑꯦꯁꯀꯤꯅꯥ ꯑꯏꯪ ꯍꯥꯏꯕ ꯁꯕꯗ ꯑꯁꯤꯅ ꯐꯣꯡꯗꯣꯛꯏꯕꯁꯤ ꯒ꯭ꯌꯥꯟ, ꯕꯨꯙꯤ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯄꯨꯝꯅꯃꯛꯀ ꯃꯔꯤ ꯂꯩꯅꯕ, ꯃꯁꯤꯗ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯄꯤꯒꯗꯧꯕ ꯃꯔꯨ ꯑꯣꯏꯅ ꯀꯅꯥꯗ ꯂꯥꯛꯏ ꯍꯥꯏꯕ ꯀꯥꯟꯗ ꯁꯔꯁꯇꯤ ꯏꯃꯥꯃꯛꯀꯤ ꯒꯨꯟ ꯂꯥꯛꯏ꯫ ꯒ꯭ꯌꯥꯟ ꯀꯅꯥꯅ ꯄꯤ? ꯁꯔꯁꯇꯤ ꯏꯃꯥꯅ ꯄꯤ꯫ ꯕꯨද්ධꯤ ꯀꯅꯥꯅ ꯄꯤ? ꯁꯔꯁꯇꯤ ꯏꯃꯥꯅ ꯄꯤ꯫ ꯈꯣꯟꯖꯦꯜ ꯈꯣꯟꯊꯣꯛ ꯀꯅꯥꯅ ꯄꯤ? ꯁꯔꯁꯇꯤ ꯏꯃꯥꯅ ꯄꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯒ꯭ꯌꯥꯟꯒꯤ, ꯕꯨද්ධꯤꯒꯤ, ꯈꯣꯟꯊꯣꯛꯀꯤ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯤ ꯁꯔꯁꯇꯤ ꯕꯥꯒꯃꯥꯇꯥ ꯏꯃꯥꯃꯛꯅꯤ ꯑꯏꯪ ꯍꯥꯏꯕꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ꯫ ꯑꯗꯨꯒ ꯁꯨꯔꯁꯤꯡꯘꯥꯌ ꯍꯥꯏꯕꯁꯤꯅ ꯂꯣꯏꯅꯥꯏꯗꯕ ꯃꯉꯥꯜ ꯑꯃꯗꯤ ꯃꯩꯁꯥꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯕ ꯃꯉꯥꯜ ꯑꯃꯗꯤ ꯃꯩꯁꯥꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯕꯗ ꯂꯣꯏꯅꯥꯏꯗꯕ ꯑꯣꯏꯕ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗ ꯀꯅꯥꯗ ꯂꯥꯛꯏ ꯍꯥꯏꯕꯗ ꯁꯨꯔꯖꯗꯦꯕ ꯚꯒꯋꯥꯟ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯑꯣꯏꯔꯛꯄ꯫ ꯑꯗꯨꯅ ꯁꯨꯔꯁꯤꯡꯘꯥꯌ ꯍꯥꯏꯕꯗꯤ ꯁꯨꯔꯁꯤꯡꯘꯥꯌ ꯍꯥꯏꯕꯗꯤ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯃꯍꯥ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯅ ꯃꯟꯇ꯭ꯔꯁꯤꯒꯤ ꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤ ꯒ꯭ꯌꯥꯟ, ꯂꯧꯁꯤꯡ ꯑꯃꯗꯤ ꯈꯣꯟꯊꯣꯛꯅꯆꯤꯡꯕꯒꯤ ꯃꯕꯦꯝꯃ ꯑꯣꯏꯔꯤꯕꯤ ꯁꯔꯁꯇꯤꯗ ꯁꯔꯁꯇꯤ ꯒꯨꯜ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯌꯦꯡꯅ ꯇꯤꯡꯈꯪ ꯉꯥꯛꯊꯣꯛꯄ ꯉꯝꯕꯗ ꯁꯔꯁꯇꯤꯒ ꯃꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯏ꯫ ꯍꯥꯏꯕꯗꯤ ꯖꯒꯠꯁꯤꯒꯤ ꯃꯅꯨꯡꯗ ꯒ꯭ꯌꯥꯟ ꯍꯥꯏꯕꯁꯤꯅꯅꯤ ꯄꯨꯝꯅꯃꯛ ꯇꯧꯒꯗꯧꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯟ ꯂꯩꯅꯅꯕ ꯑꯣꯏꯔꯕꯁꯨ, ꯌꯦꯡꯅ ꯇꯤꯡꯈꯪ ꯉꯥꯛꯊꯣꯛꯅꯕ ꯑꯣꯏꯔꯕꯁꯨ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯐꯕ ꯃꯥꯏꯌꯣꯟꯗ ꯆꯠꯂꯛꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯥꯏꯔꯒꯗꯤ ꯒ꯭ꯌꯥꯟ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯁꯔꯁꯇꯤ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯕ, ꯂꯣꯏꯅꯅ ꯃꯉꯥꯜ ꯑꯃꯗꯤ ꯃꯩꯁꯥꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯔꯤꯕ ꯁꯨꯔꯖꯗꯦꯕꯕꯨ ꯈꯨꯔꯨꯝꯖꯕꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯗ ꯂꯩꯔꯤꯕ ꯑꯥꯔꯊ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯦꯁꯀꯤꯅꯥ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 5ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯃꯟꯗꯥꯀꯤꯅꯤ꯫ ꯑꯩꯒ ꯎꯅ ꯁꯥꯕ ꯁꯥꯃꯨ ꯃꯃꯥ ꯃꯆꯥ ꯌꯨꯝꯗ ꯊꯝꯕ ꯐꯠꯇꯦ ꯍꯥꯏ,
ꯆꯨꯝꯕ꯭ꯔꯥ ꯃꯁꯤ ꯃꯐꯝ ꯀꯗꯥꯏꯗ ꯊꯝꯒꯅꯤ? ꯃꯟꯗꯥꯀꯤꯅꯤ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯌꯨꯝꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯊꯝꯕ ꯌꯥꯏ ꯍꯥꯏꯅ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔ ꯑꯃꯗꯤ ꯐꯦꯡ ꯁꯨꯏ ꯑꯅꯤꯃꯛꯅ ꯑꯗꯨꯝ ꯄꯤ ꯍꯥꯏꯕ ꯇꯥꯏ꯫ ꯊꯝꯕꯤꯔꯛꯄꯗꯗꯤ ꯃꯟꯗꯥꯀꯤꯅꯤꯅ ꯃꯁꯤ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯑꯃꯅ ꯌꯥꯗꯦ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯍꯥꯏꯕ ꯇꯥꯏ ꯃꯁꯤꯗꯗꯤ ꯁꯥꯃꯨ ꯃꯃꯥ ꯃꯆꯥ ꯊꯝꯕ, ꯃꯃꯥ ꯃꯆꯥꯒꯤ ꯋꯥ ꯅꯠꯇꯅ ꯁꯥꯃꯨ ꯊꯝꯕ ꯑꯗꯨꯝ ꯐꯩ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯥꯏꯀꯩ ꯊꯝꯐꯝ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯩꯔꯝ ꯄꯥꯡꯕ ꯃꯥꯏꯀꯩꯔꯣꯝꯗ, ꯍꯥꯏꯕꯗꯤ ꯌꯨꯝꯈꯛꯀꯤ ꯋꯥ ꯅꯠꯇ꯭ꯔꯦ, ꯑꯩꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯣꯏꯔꯣ ꯇꯨꯝꯐꯝꯁꯤꯒꯤ ꯃꯩꯔꯝ ꯃꯥꯏꯀꯩꯗ, ꯆꯥꯛꯁꯪ ꯀꯥ ꯑꯣꯏꯔꯣ ꯆꯥꯛꯁꯪꯗꯨꯒꯤ ꯃꯩꯔꯝ ꯃꯥꯏꯀꯩꯗ, ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗꯨꯒꯤ ꯑꯦꯅꯤ ꯖꯒꯥ ꯍꯥꯏꯕ ꯇꯥꯏ, ꯖꯒꯥꯗꯨꯒꯤ ꯍꯦꯛ ꯊꯝꯕ ꯇꯥꯔꯒꯗꯤ ꯃꯩꯔꯝ ꯊꯪꯕ ꯃꯥꯏꯀꯩꯁꯤꯗ ꯍꯥꯏꯔꯤꯕ ꯁꯥꯃꯨꯁꯤ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯗꯤꯔꯦꯛꯁꯟꯗ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯑꯣꯟꯕ ꯗꯤꯔꯦꯛꯁꯟꯗ ꯁꯥꯃꯨꯁꯤ ꯊꯝꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯌꯨꯝ ꯑꯁꯤꯗ ꯄꯣꯖꯤꯇꯤꯚ ꯏꯅꯔꯖꯤ ꯍꯦꯟꯒꯠꯄ, ꯃꯈꯜ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯗ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯃꯟꯗꯥꯀꯤꯅꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ 6ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯔꯤꯕꯝ ꯕꯤꯅꯥꯔꯥꯅꯤ ꯗꯦꯕꯤ꯫ ꯇꯥꯛꯄꯤꯌꯨ ꯕꯤꯅꯥꯔꯥꯅꯤ, ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ, ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯁꯨꯝꯆꯤꯠꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯝꯒꯗꯒꯦ? ꯕꯤꯅꯥꯔꯥꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯊꯝꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯑꯃꯅꯤ, ꯑꯗꯨꯕꯨ ꯕꯤꯅꯥꯔꯥꯅꯤꯅ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯝꯆꯤꯠꯀꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯄ, ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯨꯕ ꯁꯥꯁꯇ꯭ꯔ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯒꯗꯤ ꯁꯨꯝꯆꯤꯠ ꯊꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯏꯔꯝ ꯁꯤꯠꯂꯕ ꯇꯥꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯀꯧꯕ꯭ꯔꯨ ꯅꯠꯇ꯭ꯔꯒ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ ꯃꯁꯤ ꯌꯨꯡꯅ ꯅꯠꯇ꯭ꯔꯒ ꯎꯞꯅ ꯊꯝꯕꯤꯗꯕ ꯐꯩꯅ, ꯀꯔꯤꯒꯨꯝꯕ ꯁꯨꯝꯆꯤꯠ ꯊꯝꯅꯅꯕ ꯕꯣꯛꯁ ꯑꯃ ꯍꯥꯏꯕ ꯇꯥꯏ, ꯃꯗꯨꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯁꯨꯝꯆꯤꯠꯁꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯗꯕ ꯃꯤ ꯑꯃꯅ ꯍꯦꯛ ꯌꯦꯡꯕ ꯎꯕ ꯃꯇꯝꯗ ꯌꯨꯝꯁꯤꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯆꯥꯎꯈꯠꯄ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯅ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯄꯦꯀꯦꯖꯤꯡ ꯑꯃ ꯇꯧꯔꯒ ꯃꯥꯁꯤ ꯊꯝꯕꯤꯕ, ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯆꯠꯅꯔꯤꯕ ꯍꯥꯏꯕ ꯇꯥꯏ ꯕ꯭ꯔꯨꯝ ꯁꯨꯝꯆꯤꯠꯀꯤ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯅꯧꯕ ꯆꯪꯉꯛꯏꯕ ꯋꯥꯏꯄꯔꯒꯤ ꯃꯇꯥꯡꯂꯣꯝꯗ ꯂꯥꯛꯑꯒꯗꯤ ꯋꯥꯏꯄꯔꯁꯨ ꯑꯗꯨꯝ ꯑꯣꯏꯅ ꯆꯦꯛꯁꯤꯟꯅ ꯎꯗꯅꯕ ꯊꯝꯕꯤꯕ, ꯑꯗꯨꯒ ꯃꯥꯗꯤ ꯍꯥꯏꯔꯤꯕ ꯀꯧꯕ꯭ꯔꯨ ꯅꯣꯡꯆꯨꯞꯀꯤ ꯗꯤꯔꯦꯛꯁꯟꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯔꯒ ꯃꯥꯗꯤ ꯋꯥꯜꯗ ꯐꯛꯂꯥꯡꯗ ꯌꯥꯜꯂꯒ ꯊꯝꯃꯨ ꯍꯥꯏꯕꯗꯤ ꯋꯥꯏꯄꯔꯒꯤ ꯁꯤꯠꯀꯗꯕ ꯁꯔꯨꯛ ꯑꯁꯤꯅ ꯃꯈꯥꯔꯣꯝꯗ ꯑꯣꯟꯊꯕꯤꯔꯒ ꯃꯁꯤ ꯌꯥꯜꯂꯒ ꯊꯝꯕꯤꯌꯨ꯫ ꯑꯁꯨꯃꯥꯏꯅ ꯊꯝꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁꯥꯁꯇ꯭ꯔꯅ ꯇꯥꯛꯄꯤꯔꯝꯕ ꯊꯝꯕꯤꯔꯝꯕ ꯃꯣꯠ ꯑꯁꯤꯃꯇꯪ ꯂꯧꯈꯠꯆꯔꯒ ꯕꯤꯅꯥꯔꯥꯅꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯕꯤꯅꯥꯔꯥꯅꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 7ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯟꯖꯤꯠ ꯀꯛꯌꯥꯏꯗꯒꯤ꯫ ꯇꯥꯛꯄꯤꯌꯨ ꯔꯟꯖꯤꯠ, ꯑꯍꯥꯟꯕꯗ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯔꯛꯇ ꯅꯔꯔꯥꯏꯈꯦꯁ ꯃꯤ ꯍꯤꯡꯁꯥꯕ ꯇꯥꯕꯒꯤ ꯄꯔꯇꯤꯀꯥꯔ ꯍꯥꯏꯕꯤꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯔꯟꯖꯤꯠ ꯀꯛꯌꯥꯏꯗ ꯂꯩꯕꯤꯔꯤꯕ ꯃꯃꯥꯡꯗꯁꯨ ꯔꯟꯖꯤꯠꯅ ꯑꯁꯤꯒꯨꯝꯕ ꯄꯛꯅ ꯋꯥꯏꯅꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯈꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯔꯟꯖꯤꯠ ꯃꯁꯤ ꯃꯃꯥꯡꯒꯤꯗꯨꯒ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤ ꯂꯥꯏ ꯍꯤꯡꯁꯥꯕ ꯍꯥꯏꯔꯤꯕ ꯃꯑꯣꯡ, ꯑꯗꯨꯒ ꯑꯥꯏꯗ꯭ꯌꯅꯥꯔꯤ, ꯄ꯭ꯔꯤꯁꯇꯅꯥꯔꯤ, ꯃꯩꯙꯅꯥꯔꯤ
नारी बेद हाइबना चिंब लेरिबसी नक्षत्रदगी ओइरपोल ngakto oib aduna nakshatragi khongphamda hairiba mi hingshaba tabasisu asum lei aduna mamangi partikar duga dum haipet mane masida ekoina tawbiba yaba haiba taragadi ekoina kumba bibha ma tawbiba haidi safuda luhongbiba masi luhongdrigi mamangdani hena pai luhongo matungdadi khara wali haiba tai masi natragana ekoina Shiva Durga Ganesh ahungi puja katsaba natragana Brahman matik chaba haibadi Veda Shastra kangba aduga nisa sadaba haibatai amaromda asigumba ing tappa gyan leiba isorgi maramda kupna khangaba adugumba matik chaba Brahman amagi mafamda phi anguba ma seng anguba sangom anuba hairiba polam ahum asi nungsi na Brahmol adugi mafamda thajaba nungsi baga loinana katsadana aigi leiriba asigumba Ganados masidagi amuktang Brahmon gi gunna kokpiyu haidana magi mafamda khurumjab matamda Brahmon duna thamoi sengna leikhiba dos punamak adudagi kok Shabba oida sanu haidana mangola matang heksan biba matamda madusu soidana kokpi haiba wafam asi shastrana thambirami thagat sariranjit tainarakpada ngasigi nipan subada mulokhat saribasna Anjana Singh takpi Anjana Hare Krishna kurumjari pabung kurumbirakpa taram na oksari Hare Krishna karitana sege Anjana Wahang paukum asuki matik yamna nungai jai pabung Anjana aikogi nungsijarba viewer ni aikogi thauram khuding makta sang nai na comment pibiribi amadi aikogi thauram asibu pungning sugat piribi aikogi thauram asibu tabada apenba nungai ba phongdok pirakba aikogi maikaidagi taram na okjabaga loinana Anjana gi punsida lakadaba awana makhal punamaktagi Saribawana Kanbiba Amadi Mangol gi Maikay Lamjing Bibo Wida Sanu Haiba Wapam Simatang Anjana gi Mapamda Baudam Jari Tagat Sari Anjana Tainarak Padanga Sigi Mapan Subadam Lokot Sari Basuna Susma Hidang Mayum Tagpiyu Susma Hare Krishna Wajha Kurum Jari Hare Krishna Kurum Birakpa taram na Uksari Tagpiyu Kari Matangi Ubirabano Radha Kunjasi Karamna Uikibano Masigi Wari Leirabadi Tajaningi Susma Radha Kundagi Wariasi Kari Haigani Radha Kunda Hairiba Syama Kunda Hairiba Mapamasi Prithibi Sigi Manunda Kwaidigi Senglaba Mapam Ma Hairagadi Radha Kunda Syam Kunda Asini Haidana Sastrana Mutambirami Tasengna Radha Kunda se Ibima Radha Masak Udrabasu Mapam Sida Ibima Mak Uiraga Kunda Sida Lay Mamangolgi Mapamni Mapam Sida Satlagas Nan Ujabata Dehe the Leramba Papuna Makukshabatanatana Ibumo Ibimagi Haibati Jagat Paramesorgi Soron Tambanda Jibagi Aruiba Matamna Laklabada Soidana Tingani Haibasi Bedana Mayak Sing the Tambiram Adumba Puina Ketra Puina Istan Quaidagi Hena Loinai Daba Mamal Punamanga Tillab Adumba Mapamba Mani Sin Masi Susma Mamangda Leramba Wari Adu Manglurabani Haibadi Matamama Brazagilina the Tokibu Warisi Matamgi Matungina Mapamasi Kundasi Mangraga Isam Samba Lamhang Labuk Amoina Ledamaba Asigumba Mapamasi Taraga Taruk Sabasatabdida Haibadi 16th century ing Lising Mugasamanga Yankaida Sidi Gaurangana
ꯑꯃꯨꯛ ꯅꯧꯅ ꯃꯐꯝ ꯑꯁꯤꯗ ꯔꯥꯙꯥ ꯀꯨꯟꯗ ꯑꯣꯏꯒꯗꯕꯅꯤ, ꯃꯐꯝꯁꯤꯗꯅ ꯁ꯭ꯌꯥꯃ ꯀꯨꯟꯗ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯏꯕꯨꯡꯉꯣꯅ ꯙ꯭ꯌꯥꯟ ꯖꯣꯒꯗ ꯌꯦꯡꯉꯒ ꯎꯔꯒ ꯈꯪꯉꯗꯅ ꯃꯐꯝꯁꯤꯗ ꯅꯧꯅ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯔꯤ ꯒꯧꯔꯥꯡꯒꯅ ꯑꯕꯇꯥꯔ ꯂꯥꯛꯑꯕ ꯃꯇꯝꯁꯤꯗ ꯁꯦꯝꯒꯠꯄꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯁꯤ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯆꯥꯎꯔꯥꯛꯄ ꯑꯃꯇꯪ ꯍꯥꯏꯔꯒꯗꯤ ꯕ꯭ꯔꯖꯒꯤ ꯂꯤꯂꯥꯒꯤ ꯃꯇꯝꯗ ꯁ꯭ꯔꯤ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯅ ꯑꯔꯤꯁꯇꯥꯁꯨꯔ ꯍꯥꯏꯅ ꯀꯧꯕ ꯏꯔꯣꯏꯒꯤ ꯃꯁꯛ ꯑꯣꯏꯅ ꯂꯥꯛꯄ ꯍꯤꯡꯆꯥꯕ ꯀꯅꯥꯅ ꯊꯥꯔꯛꯏ? ꯀꯪꯁꯅ ꯕ꯭ꯔꯖ ꯕ꯭ꯔꯤꯟꯗꯥꯋꯟꯗ ꯀ꯭ꯔꯤꯁꯅ ꯍꯜꯂꯨꯆꯣ, ꯀ꯭ꯔꯤꯁꯅ ꯃꯥꯡꯍꯜꯂꯨꯆꯣ ꯍꯥꯏꯗꯅ ꯑꯔꯤꯁꯇꯥꯁꯨꯔ ꯍꯥꯏꯅ ꯀꯧꯕ ꯍꯤꯡꯆꯥꯕꯁꯤ ꯊꯥꯔꯛꯏ꯫ ꯑꯔꯤꯁꯇꯥꯁꯨꯔ ꯍꯤꯡꯆꯥꯕꯁꯤꯅ ꯏꯔꯣꯏꯒꯤ ꯃꯁꯛ ꯂꯧꯔꯒ ꯀ꯭ꯔꯤꯁꯅꯁꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯂꯥꯡꯉꯛꯄꯗ ꯀ꯭ꯔꯤꯁꯅꯅ ꯑꯔꯤꯁꯇꯥꯁꯨꯔ ꯏꯔꯣꯏꯒꯤ ꯁꯛꯇꯝ ꯑꯣꯏꯔꯤꯕ ꯍꯤꯡꯆꯥꯕꯁꯤ ꯍꯥꯠꯄ ꯃꯇꯝꯗꯨꯗ ꯏꯕꯦꯝꯃ ꯔꯥꯙꯥꯅ ꯀ꯭ꯔꯤꯁꯅ ꯌꯦꯡꯉꯒ, ꯏꯕꯨꯡꯉꯣ ꯅꯪ ꯏꯔꯣꯏ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯔꯦ, ꯃꯔꯝ ꯑꯗꯨꯅ ꯆꯠꯂꯨ ꯏꯔꯣꯏ ꯍꯥꯠꯄꯒꯤ ꯄꯥꯞꯁꯤꯗꯒꯤ ꯀꯣꯛꯅꯅꯕ ꯇꯤꯔꯊ ꯃꯌꯥꯝ ꯑꯃ ꯑꯁꯅꯥꯟ ꯇꯧꯔꯨꯆꯣ ꯁꯤꯅꯤ ꯏꯕꯦꯝꯃꯅ꯫ ꯃꯇꯝꯗꯨꯗ ꯏꯕꯨꯡꯉꯣꯅ ꯏꯔꯣꯏ ꯍꯥꯠꯄꯒꯤ ꯄꯥꯞꯇꯒꯤ ꯀꯣꯛꯅꯅꯕ ꯇꯤꯔꯊ ꯁ꯭ꯅꯥꯟꯗꯤ ꯑꯩ ꯀꯣꯏꯅ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯃꯐꯝ ꯁꯤꯃꯛꯇꯗ ꯑꯩꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯏꯕꯨꯡꯉꯣꯒꯤ ꯌꯦꯠ ꯊꯪꯕ ꯈꯣꯡꯕꯤ ꯃꯔꯥꯏꯁꯤꯅ ꯂꯩꯃꯥꯏꯗ ꯗꯛ ꯌꯩꯕ ꯃꯇꯝꯗ ꯐꯣꯡ ꯆꯥꯎꯔꯕ ꯀꯨꯟꯗ ꯑꯃ ꯁꯦꯝꯃꯤ꯫ ꯈꯣꯡꯕꯤꯅ ꯁꯦꯝꯃꯤꯕ ꯀꯨꯟꯗꯁꯤꯗ ꯏꯕꯨꯡꯉꯣꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒꯨꯜ ꯂꯩꯔꯕ ꯇꯤꯔꯊ ꯄꯨꯝꯅꯃꯛ ꯒꯪꯒꯥ, ꯖꯃꯨꯅꯥ, ꯁꯔꯁꯋꯇꯤ, ꯀꯥꯕꯦꯔꯤ, ꯅꯔꯃꯗꯥ, ꯁꯤꯟꯙꯨ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯇꯤꯔꯊ ꯄꯨꯝꯅꯃꯛꯁꯦ ꯃꯐꯝꯁꯤꯗ ꯄꯨꯂꯞ ꯇꯤꯜꯂꯨ ꯍꯥꯏꯅ ꯏꯕꯨꯡꯉꯣꯅ ꯍꯦꯛ ꯅꯤꯡꯉꯛꯄ ꯃꯤꯀꯨꯞꯇ ꯇꯤꯔꯊ ꯄꯨꯝꯅꯃꯛꯁꯤ ꯃꯇꯣꯝꯇ ꯃꯔꯅꯥꯏ ꯂꯥꯛꯑꯒ ꯏꯕꯨꯡꯉꯣꯅ ꯇꯧꯔꯤꯕ ꯀꯨꯟꯗ ꯍꯥꯏꯕꯗꯤ ꯄꯥꯠ, ꯄꯨꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯁꯤꯡꯅ ꯄꯤꯛ ꯃꯗꯨꯗ ꯏꯕꯨꯡꯉꯣꯁꯤ ꯔꯥꯙꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯇꯤꯔꯊꯗꯨꯗ ꯂꯨꯞꯄꯦ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛ ꯐꯥꯒꯤ ꯑꯣꯏꯅ ꯏꯕꯦꯝꯃꯗ ꯍꯥꯏꯔꯛꯑꯦ, ꯕꯦꯝꯃ ꯅꯪꯁꯨ ꯄꯥꯞ ꯂꯩꯔꯦ, ꯇꯤꯔꯊ ꯁ꯭ꯅꯥꯟ ꯆꯠꯂꯨ꯫ ꯔꯥꯙꯥꯅ ꯑꯩꯗꯤ ꯀꯔꯤ ꯄꯥꯞ? ꯌꯦꯡꯉꯣꯏ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯏꯔꯣꯏ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯏ ꯍꯥꯏꯔꯤꯕꯁꯦ ꯃꯥꯗꯤ ꯏꯔꯣꯏ ꯅꯠꯇꯦ, ꯃꯥꯗꯤ ꯑꯔꯤꯁꯇꯥꯁꯨꯔ ꯍꯥꯏꯅ ꯀꯧꯕ ꯂꯧꯅꯝꯕ ꯍꯤꯡꯆꯥꯕꯗꯨꯅ ꯏꯔꯣꯏ ꯁꯥꯔꯒ ꯏꯃꯥꯡꯁꯤꯗ ꯂꯦꯞꯄꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯗꯤꯍꯦꯁꯤ ꯎꯔꯦꯗꯅ ꯎꯍꯜꯂꯦ ꯑꯔꯤꯁꯇꯥꯁꯨꯔ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝꯗꯣ ꯔꯥꯙꯥꯗ꯫ ꯔꯥꯙꯥ ꯉꯛꯅ ꯌꯦꯡ ꯂꯩꯔꯤꯉꯩꯗ ꯂꯧꯅꯝꯕ ꯐꯠꯇꯕꯁꯤꯕꯨ ꯑꯩꯅ ꯃꯥꯡꯍꯟꯕ ꯖꯒꯠ ꯁꯥꯟꯇꯤꯒꯤꯗꯃꯛ ꯑꯩꯗꯤ ꯄꯨꯏꯗꯅꯤ ꯖꯒꯠꯀꯤ ꯑꯋꯥꯕꯕꯨ ꯀꯟꯕ, ꯐꯠꯇꯕꯕꯨ ꯃꯥꯡꯍꯟꯕ꯫ ꯅꯪꯅ ꯐꯠꯇꯕꯒꯤ ꯃꯥꯏꯀꯩꯗ ꯃꯤꯆꯪ ꯆꯪꯉꯒ ꯑꯩꯉꯣꯟꯗ ꯏꯔꯣꯏ ꯍꯥꯠꯄ ꯄꯥꯞ ꯄꯨꯔꯦ ꯍꯥꯏꯗꯅ ꯐꯠꯇꯕꯒꯤ ꯃꯥꯏꯀꯩꯗ ꯅꯪꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯑꯩꯕꯨ ꯄꯥꯞ ꯑꯣꯏꯅ ꯎꯈꯤꯕꯗꯣ, ꯃꯗꯨꯗꯒꯤ ꯀꯣꯛꯅꯅꯕ ꯅꯪꯁꯨ ꯆꯠꯂꯨ ꯇꯤꯔꯊ ꯁ꯭ꯅꯥꯟ꯫ ꯔꯥꯙꯥꯁꯤ ꯏꯕꯨꯡꯉꯣꯒꯤ ꯋꯥꯁꯤꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯧꯒꯅꯤ, ꯃꯐꯝ ꯇꯤꯔꯊ ꯆꯠꯂꯣꯏ ꯍꯥꯏꯗꯅ ꯏꯕꯨꯡꯉꯣꯅ ꯇꯧꯔꯤꯕ ꯀꯨꯟꯗꯁꯤꯒꯤ ꯅꯛꯅ ꯏꯕꯦꯝꯃꯅ ꯃꯥꯒꯤ ꯈꯨꯖꯤꯁꯤ ꯂꯧꯊꯣꯛꯑꯒ ꯂꯩꯃꯥꯏꯁꯤ ꯍꯜꯂꯒ ꯃꯇꯝꯗꯨꯗ ꯏꯕꯦꯝꯃ ꯁꯈꯤ ꯒꯣꯄꯤ ꯃꯌꯥꯝꯅ ꯏꯕꯦꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯥꯒꯤ ꯈꯨꯖꯤ ꯂꯧꯊꯣꯛꯅꯔꯛꯇꯅ ꯀꯨꯟꯗꯁꯤ ꯇꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯀꯨꯟꯗ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯕꯦꯝꯃꯒꯤꯗꯤ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯦ꯫ ꯏꯁꯤꯡꯗꯣ ꯑꯇꯣꯞꯄ ꯇꯤꯔꯊꯁꯤꯡꯗꯒꯤ ꯆꯠꯂꯒ ꯃꯗꯨꯕꯨ ꯏꯁꯤꯡ ꯍꯩꯅꯅꯕ ꯍꯥꯏꯅ ꯃꯥꯒꯤ ꯄꯨꯟ ꯄꯥꯏꯔꯒ ꯆꯠꯇꯅ ꯖꯃꯨꯅꯥ ꯅꯗꯤꯗꯒꯤ ꯏꯁꯤꯡꯁꯤ ꯁꯣꯛꯎꯔꯒ ꯍꯩꯕ꯫ ꯏꯕꯦꯝꯃ ꯃꯌꯥꯝꯗꯨꯅ ꯏꯁꯤꯡꯁꯦ ꯁꯣꯛꯄ ꯆꯠꯂꯨꯔꯒ ꯍꯩꯔꯝꯃꯒ ꯑꯃꯨꯛ ꯆꯠꯈꯤꯕ ꯀꯥꯟꯗ ꯃꯣꯏꯅ ꯍꯜꯂꯛꯄ ꯀꯥꯟꯗ ꯏꯁꯤꯡꯁꯦ ꯍꯦꯛꯇ ꯀꯪꯈꯤꯕ꯫ ꯁꯨꯝ ꯑꯣꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯜꯂꯒ ꯍꯩꯔꯕꯗꯁꯨ ꯃꯥꯒꯤ ꯏꯁꯤꯡ ꯂꯩꯕꯗꯤ ꯂꯥꯏꯔꯗꯅ ꯃꯈꯣꯏꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯏꯁꯤꯡꯗꯣ ꯂꯩꯃꯥꯏꯗ ꯆꯨꯞꯁꯤꯟꯈꯤꯗꯅ ꯍꯦꯛꯇ ꯀꯪꯊꯣꯛꯈ꯭ꯔꯕ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯔꯥꯙꯥꯁꯤ ꯋꯥꯔꯛꯑꯦ, ꯀꯞꯄꯛꯑꯦ꯫ ꯃꯇꯝꯗꯨꯗ ꯏꯕꯨꯡꯉꯣꯅ ꯖꯒꯠꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯁ꯭ꯌꯥꯝ ꯀꯨꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯗꯨꯃꯛ ꯔꯥꯙꯥꯒꯤ ꯀꯨꯟꯖꯗ ꯄꯨꯂꯞ ꯇꯤꯜꯂꯣꯏꯗꯅ ꯀ꯭ꯔꯤꯄꯥ ꯑꯃꯇꯪ ꯆꯥꯟꯕꯤꯔꯛꯄꯗ ꯔꯥꯙꯥꯒꯤ ꯀꯨꯟꯖꯁꯦ ꯏꯁꯤꯡ ꯁ꯭ꯌꯥꯝ ꯀꯨꯟꯗꯒ ꯆꯞ ꯃꯥꯟꯅꯅ ꯅꯤꯛ ꯂꯩꯈ꯭ꯔꯦ꯫ ꯏꯕꯦꯝꯃ ꯔꯥꯙꯥ ꯍꯔꯥꯎꯖꯔꯦ, ꯃꯥꯒꯤ ꯀꯨꯟꯗꯗꯨꯁꯨ ꯏꯁꯤꯡ ꯂꯩꯔꯦ꯫ ꯃꯗꯩꯗ ꯏꯕꯨꯡꯉꯣꯅ ꯆꯣꯡꯊꯔꯛꯇꯅ
ꯂꯨꯞꯄꯤꯔꯦ ꯁ꯭ꯅꯥꯟ ꯇꯧꯔꯦ ꯁꯦ ꯑꯩꯁꯨ ꯂꯨꯞꯄꯦ ꯅꯪꯁꯨ ꯅꯣꯏ ꯄꯨꯝꯅꯃꯛꯁꯨ ꯂꯨꯞꯆꯔꯣ ꯁꯤꯟꯃꯣꯏꯗꯅ ꯔꯥꯙꯥꯅꯆꯤꯡꯕ ꯏꯕꯦꯝꯃ ꯃꯌꯥꯝꯁꯨ ꯃꯐꯝꯗꯨꯗ ꯂꯨꯞꯆꯔꯕꯗ ꯁ꯭ꯔꯤ ꯚꯒꯋꯥꯟ ꯑꯁꯤꯒꯨꯝꯕ ꯔꯥꯙꯥꯒꯤ ꯄ꯭ꯔꯦꯝ ꯀ꯭ꯔꯤꯁꯅꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤꯗꯃꯛ ꯋꯥꯖꯕ ꯉꯁꯤ ꯔꯥꯙꯥꯅ ꯄꯥꯝꯅ ꯇꯧꯖꯔꯤꯕ ꯇꯤꯔꯊ ꯑꯃꯗꯤ ꯑꯩꯒꯤ ꯁ꯭ꯌꯥꯝ ꯀꯨꯟꯗ ꯇꯤꯔꯊ ꯑꯅꯤꯁꯤꯗ ꯂꯥꯛꯇꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯊꯥꯖꯅ ꯍꯦꯛ ꯂꯨꯞꯄꯕ ꯃꯤ ꯃꯍꯥꯛ ꯑꯗꯣ ꯔꯥꯙꯥꯒꯤ ꯄ꯭ꯔꯦꯝ ꯂꯦꯞꯅ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯃꯗꯨꯅ ꯁꯪꯁꯥꯔꯒꯤ ꯂꯥꯟꯉꯝꯗ꯭ꯔꯕ ꯑꯋꯥ ꯏꯄꯥꯛ ꯑꯁꯤꯗꯒꯤ ꯂꯥꯜꯂꯒ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯔꯤ ꯕꯩꯀꯨꯟꯊꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯖꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯏꯕꯨꯡꯉꯣꯒꯤ ꯁ꯭ꯔꯤ ꯃꯨꯈꯃꯪꯅ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯦꯡꯂꯕ ꯔꯥꯙꯥ ꯀꯨꯟꯗ ꯇꯤꯔꯊꯒꯤ ꯋꯥꯔꯤ ꯑꯃꯅꯤ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯁꯨꯁꯃꯥꯒꯤ ꯃꯐꯝꯗ ꯁꯝꯅ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯁꯨꯁꯃꯥ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 10ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯖꯤꯌꯣꯟ ꯁꯤꯌꯣꯜ ꯇꯥꯛꯄꯤꯌꯨ ꯖꯤꯌꯣꯟ ꯑꯩꯒꯤ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ ꯖꯤꯌꯣꯟ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔ ꯇꯥꯛꯄꯁꯤꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯥꯛꯐꯝ ꯊꯣꯛꯄ ꯇꯥꯛꯆꯈ꯭ꯔꯕꯅꯤ ꯔꯥꯁꯤ 12ꯃꯛꯇꯤ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯕ꯭ꯂꯣꯛ ꯑꯁꯤꯃꯛꯇꯗ ꯔꯥꯁꯤ ꯃꯟꯇ꯭ꯔ ꯍꯥꯏꯗꯅ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔ ꯂꯤꯁꯅꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯣꯟꯊꯣꯛꯇ ꯀꯔꯤꯒꯨꯝꯕ ꯃꯌꯦꯛ ꯑꯁꯤ ꯈꯖꯤꯛ ꯈꯖꯥꯛ ꯆꯦꯟꯅꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯒꯤ ꯇꯥꯅ ꯇꯥꯅ ꯃꯌꯦꯛꯁꯤ ꯏꯔꯒ ꯈꯪꯍꯟꯕꯤꯔꯛꯎ ꯏꯔꯒ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯀꯌꯥꯗ ꯃꯔꯨꯞ ꯃꯄꯥꯡ ꯅꯨꯡꯁꯤꯖꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯖꯈ꯭ꯔꯦ ꯉꯁꯤꯁꯨ ꯖꯤꯌꯣꯟꯅ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯆꯤꯟꯅ ꯍꯥꯏꯕꯗꯤ ꯆꯞ ꯃꯥꯟꯅꯔꯒꯅꯤ ꯆꯤꯟꯅ ꯍꯥꯏꯕ ꯇꯥꯕꯤꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯕ꯭ꯂꯣꯛ ꯑꯗꯨꯗ ꯇꯥꯕꯤꯔꯣ ꯏꯁꯥꯒꯤ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔ ꯑꯗꯨꯃꯛ ꯊꯝꯖꯈ꯭ꯔꯕꯅꯤ ꯃꯌꯦꯛ ꯑꯗꯨ ꯑꯇꯣꯞꯄ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯇꯧꯒꯨꯝꯅ ꯈꯔ ꯃꯌꯦꯛ ꯁꯦꯡꯅ ꯃꯌꯦꯛ ꯂꯥꯟꯅꯗꯅ ꯍꯥꯏꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞꯇ ꯆꯪꯕꯤꯔꯛꯑꯣ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔ ꯔꯥꯁꯤ ꯃꯃꯤꯡꯗꯨ ꯄꯜꯂꯒ ꯊꯥꯕꯤꯔꯛꯑꯣ ꯃꯗꯩꯗ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯇꯥꯛꯄꯤꯔꯛꯏꯕ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔꯁꯤ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯖꯤꯌꯣꯟꯅ ꯊꯝꯕꯤꯔꯛꯏꯕꯁꯤ ꯃꯃꯥꯡꯗ ꯂꯤꯇ꯭ꯔꯤꯟ ꯂꯩꯕꯒꯤ ꯄꯔꯇꯤꯀꯥꯔ ꯍꯥꯏꯕꯤꯔꯛꯎ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯖꯤꯌꯣꯟ ꯃꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯖꯤꯌꯣꯟꯒꯤ ꯋꯥꯆꯞꯇ ꯈꯪꯍꯟꯕꯤꯔꯛꯄ ꯃꯇꯝꯗ ꯔꯥꯁꯤꯒꯤ ꯑꯃꯗꯤ ꯂꯤꯇ꯭ꯔꯤꯟꯒꯤ ꯄꯔꯇꯤꯀꯥꯔ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯝꯖꯔꯛꯑꯒꯦ ꯂꯤꯇ꯭ꯔꯤꯟꯒꯤ ꯄꯔꯇꯤꯀꯥꯔ ꯍꯥꯏꯕꯁꯤꯁꯨ ꯋꯥꯍꯩ ꯃꯌꯦꯛ ꯑꯃ ꯑꯅꯤꯈꯛꯇ ꯑꯣꯏꯗꯕ ꯃꯥꯒꯤꯁꯨ ꯇꯧꯒꯗꯕ ꯅꯤꯌꯣꯝꯁꯤ ꯈꯔ ꯂꯩꯕ ꯍꯥꯏꯕ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯅꯤꯃꯛ ꯁꯨꯞꯅ ꯑꯩꯈꯣꯏ ꯖꯤꯌꯣꯟꯒꯤꯗꯃꯛ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 11ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯇꯝꯐꯥꯃꯅꯤ ꯁꯔꯃ ꯇꯥꯛꯄꯤꯌꯨ ꯇꯝꯐꯥꯃꯅꯤ ꯑꯩꯒꯤꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯩꯍꯥꯎꯁꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯊꯥꯕꯁꯤ ꯐꯠꯇꯦ ꯍꯥꯏꯅꯩ ꯆꯨꯝꯕ꯭ꯔꯥ ꯇꯝꯐꯥꯃꯅꯤ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯃꯤ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯇꯦꯛ ꯑꯃꯇꯪ ꯕ꯭ꯌꯥꯈꯥ ꯑꯣꯏꯅ ꯁꯄ꯭ꯂꯤꯃꯦꯟ ꯊꯝꯖꯅꯤꯡꯕꯗꯤ ꯃꯃꯥꯡ ꯍꯥꯏꯕꯒꯤ ꯗꯤꯔꯦꯛꯁꯟꯁꯤꯗ ꯃꯥꯁꯤ ꯃꯩꯔꯝ ꯑꯣꯏꯔꯞꯅ ꯂꯩꯁꯤꯟꯈꯤꯕ ꯃꯃꯥꯡꯗꯗꯤ ꯍꯥꯏꯕꯗꯤ ꯃꯩꯔꯝ ꯑꯣꯏꯕꯗꯗꯤ ꯑꯃꯨꯛ ꯌꯥꯏ ꯍꯥꯏꯕ ꯃꯣꯠꯁꯤ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯃꯤ ꯃꯥꯅ ꯌꯥꯗ꯭ꯔꯤꯕ ꯃꯑꯣꯡꯁꯤ ꯃꯃꯥꯡ ꯆꯤꯡꯈꯩ ꯑꯃꯗꯤ ꯑꯋꯥꯡ ꯍꯥꯏꯕ ꯇꯥꯏ ꯑꯋꯥꯡꯁꯤꯁꯨ ꯑꯃꯨꯛ ꯌꯨꯝꯁꯤꯒꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯍꯛꯊꯦꯡꯅꯕ ꯑꯋꯥꯡ ꯃꯥꯏꯀꯩꯔꯣꯝꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯑꯒꯗꯤ ꯑꯃꯨꯛ ꯑꯐꯕꯒꯤ ꯃꯑꯣꯡꯗꯨ ꯂꯩ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯌꯨꯝꯗ ꯑꯩꯒꯤ ꯁꯨꯃꯥꯡ ꯃꯁꯤꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯃꯥꯡꯁꯤꯒꯤ ꯑꯋꯥꯡ ꯑꯣꯏꯕ
ꯆꯤꯡꯈꯩ ꯑꯣꯏꯕ ꯅꯣꯡꯄꯣꯛ ꯑꯣꯏꯕ ꯃꯥꯏꯀꯩ ꯑꯁꯤꯗꯗꯤ ꯂꯩꯍꯥꯎꯁꯤ ꯊꯥꯒꯅꯨ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯕ ꯑꯋꯥꯡꯗꯒꯤ ꯈꯤꯇꯪ ꯂꯩꯊꯈ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯩꯔꯝꯂꯣꯝꯗ ꯆꯠꯈꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯥꯔꯣꯝꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯃꯣꯠꯁꯤ ꯇꯝꯐꯥ ꯃꯅꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 12 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯖꯤꯕꯟ ꯂꯇꯥ ꯀꯩꯁꯥꯝ ꯇꯥꯛꯄꯤꯌꯨ ꯖꯤꯕꯟ ꯂꯇꯥ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥꯒꯤ ꯀ꯭ꯋꯦꯁꯟ ꯑꯟꯁꯔ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯩ ꯈꯪꯗꯕ ꯀꯌꯥ ꯈꯪꯖꯩ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯖꯩ ꯑꯣꯖꯥ ꯌꯥꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯖꯤꯕꯟ ꯂꯇꯥ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯕꯨ ꯅꯨꯡꯁꯤꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯐꯪꯉꯤ ꯍꯥꯏꯗꯅ ꯄꯥꯎꯗꯝꯕꯤꯔꯛꯄ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯖꯕ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯖꯤꯕꯟ ꯂꯇꯥꯒꯤ ꯄꯨꯟꯁꯤꯗ ꯐꯪꯕꯤꯔꯤꯕ ꯀꯥꯟꯅꯕ ꯑꯗꯨꯃꯛ ꯂꯧꯕꯤꯗꯅ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯊꯧꯖꯥꯜ ꯀ꯭ꯔꯤꯄꯥ ꯂꯦꯞꯅ ꯐꯪꯕꯤꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒꯁꯨ ꯃꯈꯥ ꯇꯥꯅ ꯁꯝꯊꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 19 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯇꯥꯛꯄꯤꯌꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯉꯁꯤꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯤꯁꯤ ꯍꯦꯛ ꯁꯤꯕꯒ ꯄꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯈꯪꯖꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯈꯔ ꯀꯣꯟꯅ ꯍꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯈꯟꯖꯕꯅꯤ ꯂꯥꯜꯂꯗ꯭ꯔꯥ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯏ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯃꯣꯠ ꯑꯗꯨ ꯂꯧꯈꯠꯆꯔꯒ ꯄꯥꯎꯗꯝꯖꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯔꯛꯑꯕꯅꯤ ꯄꯨꯝꯅꯃꯛ ꯄꯣꯛꯂꯛꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯤꯔꯨꯕ ꯄꯣꯛꯂꯨꯕꯒꯤ ꯋꯥꯔꯤꯗꯨ ꯃꯌꯥꯅ ꯀꯨꯞꯈꯤꯕꯅ ꯑꯩꯈꯣꯏꯗꯤ ꯅꯤꯡꯁꯤꯡꯕꯁꯨ ꯉꯝꯗꯦ ꯈꯟꯊꯕ ꯐꯥꯎꯕꯗ ꯍꯦꯛꯇ ꯋꯥꯔꯤꯕꯅꯤ ꯑꯗꯨꯅ ꯃꯗꯨꯗꯒꯤ ꯈꯪꯅꯅꯕꯒꯤꯗꯃꯛꯅꯤ ꯕꯦꯗ ꯁꯥꯁꯇ꯭ꯔ ꯍꯥꯏꯗꯅ ꯅꯩꯅꯔꯤꯕꯁꯤ ꯍꯩꯖꯕ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯤ ꯕꯦꯗꯗ ꯂꯩꯔꯝꯕ ꯁꯥꯁꯇ꯭ꯔꯗ ꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯈꯛ ꯄꯥꯎꯗꯝꯖꯕꯅꯤꯗꯣ ꯃꯔꯝ ꯑꯗꯨꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯁ꯭ꯔꯤꯃꯗ ꯚꯥꯒꯋꯇꯅ ꯄꯤꯔꯤꯕꯁꯤ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕꯗꯨꯅꯤ ꯖꯤꯕꯒꯤ ꯊꯋꯥꯏ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯍꯥꯡꯕ ꯃꯐꯝꯗ ꯂꯩꯕ ꯌꯥꯗꯦ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯗꯨꯝ ꯍꯛꯆꯥꯡ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯩꯒꯗꯧꯕ ꯑꯣꯏ ꯍꯛꯆꯥꯡꯁꯤ ꯌꯥꯎꯗꯅ ꯕ꯭ꯂꯦꯡꯗ ꯑꯍꯥꯡꯕꯗ ꯁ꯭ꯄꯦꯁꯇ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯖꯤꯕꯁꯤ ꯁꯤꯗꯣꯏꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯖꯤꯕꯅ ꯄꯣꯛꯂꯛꯄ ꯁꯤꯕ ꯑꯅꯤꯁꯤ ꯁꯣꯝꯗ ꯃꯃꯥꯁꯤꯒꯤ ꯒꯔꯚꯗ ꯖꯤꯕꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯋꯥꯏ 5 ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯊꯋꯥꯏ 5 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯑꯃ ꯆꯠꯈꯤꯕ ꯃꯇꯝꯗ ꯖꯤꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯔꯛꯁꯤꯗ ꯆꯠꯂꯤ ꯍꯥꯏꯅ ꯎꯕ ꯆꯥꯔꯤ ꯍꯥꯏꯅ ꯎꯕ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯔꯤ ꯍꯥꯏꯅ ꯎꯕ ꯃꯥꯒꯤ ꯃꯁꯥꯁꯤ ꯃꯃꯤ ꯁꯥꯝꯅ ꯎꯒꯅꯤ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯕꯦꯗꯗ ꯍꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯊꯝꯖꯕꯗꯨꯅꯤ ꯖꯤꯕꯁꯤ ꯁꯤꯒꯗꯕ ꯆꯍꯤ ꯑꯃ ꯋꯥꯠꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯒꯗꯕ ꯃꯇꯝꯁꯤ ꯃꯁꯥꯅ ꯈꯪꯖꯕ ꯌꯥꯏ ꯖꯤꯕꯅ ꯊꯥ 6ꯇ ꯉꯥꯏꯔꯦ ꯑꯩ ꯊꯥ ꯑꯃꯇ ꯉꯥꯏꯔꯦ ꯏꯁꯥꯅ ꯂꯣꯏꯅ ꯈꯪꯖꯕ ꯌꯥꯏ ꯍꯥꯏꯗꯅ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤꯕ ꯋꯥꯐꯝꯁꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯍꯥꯜ ꯍꯥꯟꯕ ꯆꯍꯤ ꯑꯃꯇ ꯉꯥꯏꯔꯦ ꯍꯥꯏꯅ ꯈꯪꯒꯗꯕꯁꯤ ꯑꯇꯩ ꯊꯥꯒꯤ ꯅꯠꯇꯦ ꯃꯦꯔꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯃꯦꯔꯥ ꯊꯥꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯦꯔꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯥꯁꯤꯕꯨ ꯑꯩꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯊꯥꯁꯤ ꯃꯌꯥꯏ ꯇꯪꯈꯥꯏ ꯇꯥꯅ ꯀꯥꯏꯅ ꯍꯦꯛ ꯎꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯆꯦꯠ ꯑꯃ ꯄꯨꯔꯥ ꯀꯥꯏꯅ ꯎꯔꯕ ꯃꯥꯒꯤ ꯃꯀꯣꯏ ꯃꯥꯟꯅꯗꯕ ꯃꯑꯣꯡꯒꯤ ꯁꯦꯞ ꯊꯥꯗ ꯂꯩꯖꯕꯗꯨꯅ ꯇꯣꯉꯥꯜꯂꯤ ꯃꯗꯨ ꯅꯠꯇꯕ ꯊꯥꯁꯤ ꯃꯆꯦꯠ ꯑꯣꯏꯅ ꯀꯥꯏꯔꯒ ꯂꯩꯕꯒꯤ ꯚꯥꯕꯁꯤ ꯑꯩꯅ ꯍꯦꯛ ꯎꯔꯕ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯃꯊꯪꯒꯤ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯎꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤꯒꯨꯝꯗꯅ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯀꯨꯞꯄ ꯊꯥ ꯑꯃꯇ ꯉꯥꯏꯔꯦ
नुमित तरानीदा ngairi haibagi khangjenabagi niyomsing ase shastrana iduna thambirame adana ngasai ki asomda mama aibasida miyoiba oiba yai jibagi mama lak marifuga mari haidana bedana thambisi mana tawramba karma tugi matungina mida pokpa yai sada pokpa yai tumit kangda pokhiba yai napi singnang upanda pokhiba yai aduna mana asomda mama amigi garpada changaga leikibaduna hek pokpaga somda siba haiba anisi lei haiba wapamsi shastrana thambiramba mot adukhak ikhogi mot oina paudamjabani masida thajaba natraga thajadaba masigi parman piu hairagadi kuplaba shastragi wapam kuplaba jagat ki asigumba nungi lilas de koi khangjaba nate lairik na hairamba wapam adukhak ikhoina paudamjabani sumoidana thambal tombigi maphamda paudamjari thagatsari tainarakpada ngasigi taraga mari subada munglokutsari basna manda devi takpiu manda aigya mera thada lakshmi puja matang taujaningi masibu kari numita taubana phagadagi kari posang sangadagi manda wafam sigi waragadi mamangda khoina thamjakibaduni lakadoriba mera thagi purnima adubu purnima gi pungsi tang tarukta purnima ningthau kaba taraga marini panbasida magi purnima gi pung phangabanina tang taruk sigi numidangi pijakhiba mathaki pung phamadu kaidana posangsu mathakta haijakibaduni masidagi thoidokna khoina posang mayam ma hairubasi handakmakta manda thengna biramba yai akhoi bu nungsibidana akhoi gi thormasibu tabiri banina durga puja imagi puja manungda nabpatrika haibadi una mapan kalu haibagi matangda una do masak maming khangdabadagi amuhan amadu kari unanu kadaida phangbanu maming kari kaubanu haidana mayam ama comment pukhatpirei adu hairuraga pukningda aina nungsijaruba pamjaruba pujanina kati kaningba potu phangakti haiba kanda pukningda singnaba nungaitab ama hepu idana maramadana haiba polamsi yam nainarubagi mahutta isam samna aina ngamjaba kari haigani hairu mapana madhup mathawmayama dakshina haiba polam singasina bemagi puja adudaina ngamjaba hawathum hapsaba yai sitauraga samna nungsina puja katpiyo polam lomda yamena khanjiluragadi phangdaba yorukbada durga ibemagi matangda singnaba mayam ama puiba sugumba suyer lakpa yai ibemagi sumayam ama hairi madu thibiruranu sumodana mandagi mapamda pautamjari thagatsari tainarakpa ngasigi taraga manga subada lakutsari basi Rani Bala naurim takpiu Rani Bala oja Mahabharat wari sulibira o Rani Bala Mahabharat ki wari Ramayan ki wari soidana lijagani hauji makki oina wari libagi mafam haibatai mafam sigi khudong sabadu leitabadagi khoina Mahabharat Ramayana singbagi wari singsi leptuna leijabani mafamgi khudong sab leirabada soidana khwaigi thaugal seba phangjege haibu wapam simatang Rani Balagi mafamda ngasisu amukka hanna nuluksari thagatsari tainarakpa ngasigi taraga taruk subada lakutsari basi kripa mayi nongai them aikhoi bu saugat pirakpa symbol oina thagat pirakpani yamnamak nungai jai kripa mai aikhoi bu aduga mating nungsina aikhoi gi thaurum masibu pukning saugat pirakpi kripa mai gi mafamda Sri Bhawana matam supagi mangola siribat binanaba Sri Soronda thaunijari thagatsari tainarakpa ngasigi taraga tare subada mulukutsari bisna Medhapati Okram takpiu Medhapati Hare Krishna gyabu kurumjari
हरे कृष्णा तराम तराम न ओक्सरी मेधापति सुमांगी अवांग लेहाउ थाबसी फत्ती हाइनै सुम्ब्रा मेधापति थम्बिरिब वहंसिगी पौकुमसी सोइदना ताबिरमलगनी मथक्ता अखोगी नुंसिजरब भियोर अमना हंगबिरक्किब वहंदु चप मानै हाइजब थाई थागतसरी ताइनरकपदा ngasiगी taraga nipan subada lakhutseribasina punabati kang takpiyu punabati thagatsari waja thagat pirakpa taramna oksari rabi rahugi maramda haibirakpa partikargi matangda haijahudre amukta haibirau punabati takpiraklibasi rahu रबीदा राहुना अंतरदशा पीबगी मागी प्रतिकार से अहनबदा श्रीहरि मंदिर दा थांग अमतंग कटपीबा मधु याम फई अदुदगी ताइनरकपदा अइना ngamjरगना महादेवा नत्रगना दुर्गा नत्रगना गणेश अहुमसिगी मरक्ता अहुमक निंगबसु याय मरक्ता अमतंग वरबसु नितिगी काउदना मकोइबु निंगसिंगजबा मकोइगी नामबु सुनजबा मसी हाइरिबा अहुमसिना अइबु नुंगसिबिरब अहुमसिगी मरक्ता अमना अइबु नुंगसिबिरब अदुरगदी राहुसिना अइखोइदा मागी करिगुम मोंग अमतगी अकायतोइ थोगनबु ngamde मरमदुना हाइरिबा मथक थमजखिबा भगवान कृष्ण की सोरोंद थांग अम कटपियु हाइरिबसना करिगिनो हाइबदा ग्रहमापन मथक तखोइना थमजखरे रबी ग्रह कनाना पुथोई इबुंगोना पुथोई इबुंगोगी कदाइदगी पुथोई इबुंगोगी कोक सिर केस कोकी समगी संखोंदगी रबी ने कोब ग्रहसि पुथोखी सुमोइदना थाना संखोंदुदगी हुदाइदबा व्हाइट ब्लड लेबा मफम अदुदगी चंद्रदेव पुथोई मंगोल ग्रहने इबुंगोगी कमल नेत्र मित्तगी पुथोई बुद्ध ग्रहने इबुंगोगी रिधि थमोइदगी पुथोई बृहस्पति ग्रहने इबुंगोगी नाभि खुइदौ थंबालदगी पुथोखी शुक्र ग्रहने इबुंगोगी बिरजदगी पुथोखी शनि ग्रहने इबुंगोगी नाभि अकोइबा गर्भगी अकोइबा मफमसिदा शनि ग्रह पुथोखी राहु ग्रहने इबुंगोगी श्रीमुख सिंदगी पुथोखी केतु ग्रहना इबुंगोगी सिन नमदी थमोई रिधि अनिगी मरक्ता सांग संदोक्तुना इबुंगोना पुथोखी करिगिदम जगत जीव सिंह मान मान तौरखिबा हंदकी मपोक ओइबा याई ममांगी मपोक ओइबा याई मदुगी अफब फत्तब तौजखिबा कर्म सिंह अदुगी मतिक साबा फोल फंगनबगी दबक ग्रहगी मसक से ओइहलगा जीव सिंह अवाब नुंगाइबगी फोल से तत्तन थोगले पीरी मरमसना पुनमक श्री सोरोंद संजरगसु पुनमक अथोइबनी अदुना श्री भगवान की सोरोंदा थांग मतंग कच्चब मतमदा राहुगी लेरमिबा एंगोंदा नेगेटिव इन्फ्लुएंस मयाम से भगवान दुनु पेलबदे राहु से मतोमदा ममाई लेथोक सखिदोइनी अदुदगी मखा तारकपदा हाइरिबा महादेव दुर्गा गणेश न सिंह सिंह सिसु येंग तिंखंग पुनमक्तगी ngakthokpa ngamba देवता मक्त ओइबनिना पुनमकदु मंगोल ओई हाइबा वाफम सिबुनी थागतसरी ताइनरकपदा ngasiगी मखा ताना अमु लौखतसरिबसे बबिता देवी ताकपियु बबिता अइग्या हरे कृष्ण लापन खुरुमजरी हरे कृष्णा खुरुम बिरकपसिब तराम तराम न ओक्सरी वहंग पौखुम ताजबदा अदुक्की मतिक पेंजे मतम पुनमक्त भगवान थौजान बिरसनु नुंसिजरबी एकोगी भिवर इमा बबिता देवी एकोगी थौरमसी हौदोक ngैदगी थवाई यावना एकोगी थौरमसी बुपुंगनिंग सौगतपिरिबी नुंसिजरबी एकोगी इमा एकोगी थौरमसी बुताबिरगा पेंजई नुंगाइजई थागतपिबता नतना
Sri Bhawan ki thaujan asirbat phangbo oisanu haidana mangol asirbat amaga pibirakpa hainingai litana nungai jai phigau sana oksari aduga babita imagi punsida lakadaba awana sarb bighana katoi punamaktagi Sri Parameswar Bhawana matam supada thaujan pinabiba oisanu thagatsari tainarakpada ngasigi kun subada muk lokhatsari basina Rabina takpiu Rabina aigya lapna khurumjari lapna khurumbirakpa lapna taramna oksari question answer tabada khangdaba kaya khangjari aigyabu hanna thagatsari yamna mak nungai jai thagat pirakpa taramna oksari aikogi thaurambu toinamak natrabasu marakta pungning saugat piribi Rabina kasar lamdamda leibiribabu aikogi maikaidagi Sri Bhawan ge soronda mangol asirbat nijeri mangol bisi Rabina tainarakbada ngasigi kungama thoisubada lokhatsari basna ibomsa thingbaijam takpiu ibomsa Hare Krishna yabu khurumjari khurumbirakpa taram oksari Hare Krishna ibomsa aigi yungi steer si awang lomda kai aduga oiromda leiraga makha olaga amukai masigi phibamsi asoiba leibra ibomsa takpidaklibasida awang lomda kai haiba mayekshi khajitang suraktabagumna haijabagi arthadi awang hairibasi aigi yumgi mayaidagi awang oiribra natragana aigi yum adugi awang thangba wall awang thangba phaklang adu sokna awang oiribra haibasimadi mayekshi khajik sengbiraktre adubu amaboire awang ona kaba direction haibasi afabu oide stair kaba ki magi step kaba si nongsup ona karba natragana makha ona kaba mayon direction asina khwaidagi afaba oi aduga awang onba haibasida awang thangba wall sida sokna karab adu origadi afabasi khara watba haibata aduga karakbagi mathaki first floors yoba matamda aigi leiraga kari haiba oiromda lei haibado madu anti clockwise oiba aduna clockwise da leiraga karagadi phai haiba aduna anti clockwise da gari ki katana maning halaga satpagumna oiromda leiraga kabase afabu oide maramaduna haidibasing asi magi pattabasing dagi hantananaba paraisit partikar khadang adum tawbasanay thagatsari ibomsa tainarakpada ngasigi kun ganito isubada muglokhatsari basuna pabitra hanjab tagbiyu pabitra khurumjari egyabu khurumbirakpa taramna oksari adongi anauba subscriber ni yamnamak thagatsari taramna welcome tawjari tagbiyu kari wafam tanasipke Durga Puja da ikoina yum sangbada thongjin panda katpasi tarukni panbada katkadra natraga kari numitta katchagani pabitra takpiragnibu wapamasi devi magi hairibu wapamasi magi niyonggi matungin nahan nong panba numittagi mathang pujagi magi procedure singasi patakta koina thamjakibaduni adam sathagani aduda hairiba tarukni panba numit asida tawbigadoriba maruiba magi pujadi hari khagok makhongda watha natragana akoina hari khagok sigi mahutta ghata stapan naidana God puja malikhallaga mafam sida imasi bas lawraga lobiyu hai thongjin mapan manung haibagi wa leite
ibemana mana lengshin biraknabagidama aikoina harika kok makongda pothabiyu haina thambabasu yai madu mafamda ibemagi puja ama katsaraga natragana ghot ama linkhatsaraga maduda ibemasi bas lorga lehendoini aduga mathang tareni panba numitta aikoina navapatrika haidana thamjikhibedo una taretu maduga loinana ibemasi aikoina bedagi bidhi matungine ibemabu asnan tongnanabani irujannanabani ishingna luba natab aidiba una taresna ibemasi mantragi niyomda irujabiraba matungda ibemasi saija katkani saijada lengsilhangani aidiba niyomasi lay maramaduna taruni panbagi namit asigidi takpiraglibasi ibemasi hari khagok makhong natraga ghota lengsinduna pothabinanaba hayengdagi puja haujarage haibado thagatsari pavitra tainarakpada ngasigi kunga humdoi subadam lokatsari basuna ibomsa singha ojabu hanbada kurumjari kurumbirak pataramna oksari oja swara sonbadadi lu kokluna soli tarpon katpadadi sam khujin kakbayadi hairiba ani sigi khenabasi haibiyo lam khunu lakpada lay khidraba ipa ipune hainaribasi lam khunu ga miyoibaga kari mari leinabage yamna nungai ibomsa takpiragliba wafamasi anigi khenabasi aikoina mi ama leitaba matung srada sonba yabagi bedana thambiramliba numit masing adu yaudriba phauba lay khidraba thawai adugidamak awaba ikai khumnaba utchaduna sam khujin koina singba kaktana leiraga sudhanumita sengdoksaraga mathang numita srada kacharabadi thawai duna apianba oi sini sudhanumit ki mamangda sam khujin koin singba kakpa tawganu kakoidabani maduda kakuragadi lay khidabagi thakaduda aigi sengdokliba sam koi khujina singbado mathakta tai maduna lay khidraba thawai aduna yamna pende hai aduga tarpon gi matang sidana amu tarpon di ningsingbani matamduna magi aida sradani ahanbagi srada katsabani mathang kalibaduna ditiya srada natragana samba sarik sradani tarpon haibasidadi lay khidraba singadubu ningsingjabani haidiba ningsingba matamda nahan leitaba matamda aina sudai udriba phauba sam khujin koina singba kaktana magidaba awaba phongtoksaduna awaba ningamdaba utchaduna leikhiba matau aduma chap manana ngasisu leikhidrabaduna eigidaba ngasi phaubada nungsiba uttana awaba phongtoktana leirami aduga eigi karigumba khitasu katpidana eigidama mahakna ngasi phaubada awaba phongtoktana nungsina leramba matause madu ubada thawai aduna pili adagi mathakta matamduda aina amuk sam khujinchi kakshiluba taragadi matamduda ipa ipusing aduna o makhoisi aibu nungsibagi wakhal asi karimata leitraba oire haidana waru magi mathakta tadoina ine hek kauba sam khujin koina singba singasi maramaduna hairiba tarponda kalibasna awaba phongtokpani aduna mana satkidriba matam phawbasi ina kaktana lebu matamda o aigidam makoina wana ngasi phawbada lerambore nakoi mangol oi huro haidana bor pirmaga tarpol loiro matungda satki aduga sradagina magi awabagi sarukadu sudda namit sida sengdokpa loiraga magi lan driba thawai adu lan nabagidam siri soronda taru taru taseng na sam koi khujinna singba kaktatana luna isorgi mafamda kalakpaduda aigidamak mana aigi srada yaudriba matamsi mana aibu nungsina luna khanjaraba matungda aigi aroibagi lana nabagidama kalamdai matamdri mana masada leramba amolakai taru taru sengdoktana bhawangi soronda katpase
ꯃꯗꯨꯗ ꯊꯋꯥꯏꯁꯤꯅ ꯊꯣꯏꯗꯣꯛꯅ ꯄꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯈꯦꯟꯅꯕ ꯍꯥꯏꯕꯕꯨ ꯃꯁꯤꯅꯤ ꯑꯗꯨꯒ ꯏꯕꯣꯝꯆꯥ ꯃꯈꯥ ꯇꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯅ ꯂꯝ ꯈꯨꯅꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯃꯔꯤꯁꯤ ꯂꯩꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨꯃꯛ ꯁꯥꯁꯇ꯭ꯔꯅꯁꯨ ꯍꯥꯏ ꯑꯗꯨꯕꯨ ꯃꯁꯤꯃꯛꯅ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯑꯆꯨꯝꯕ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕꯁꯤꯃꯗꯤ ꯊꯦꯡꯅꯖꯗꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯗꯨꯝ ꯄꯤꯔꯤ ꯁꯥꯁꯇ꯭ꯔꯅ ꯂꯝ ꯈꯨꯅꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯦꯁꯦꯟꯖꯔ ꯑꯣꯏ ꯑꯃꯗꯤ ꯊꯋꯥꯏ ꯑꯗꯨꯃꯛꯀꯤ ꯁꯌꯥ ꯃꯃꯤ ꯑꯣꯏꯅ ꯂꯥꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯔꯒ ꯃꯁꯤꯃꯛꯅ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯞ ꯆꯥꯕꯗꯨ ꯊꯦꯡꯅꯗꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯕꯣꯝꯆꯥꯒꯤ ꯃꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎꯗꯝꯖꯕꯁꯤꯃꯗꯤ ꯉꯝꯖꯗ꯭ꯔꯦ ꯁꯨꯝ ꯑꯣꯏꯗꯅ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯕꯣꯝꯆꯥ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 24ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯎꯁꯥ ꯀꯤꯔꯟ ꯍꯨꯏꯗ꯭ꯔꯣꯝ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒ꯭ꯌꯥ ꯇꯤꯡꯊꯧ ꯆꯥꯝꯒꯗ꯭ꯔꯥ ꯆꯥꯝꯃꯣꯏꯗ꯭ꯔꯥ ꯇꯥꯛꯄꯤꯔꯛꯎ ꯎꯁꯥ ꯀꯤꯔꯟ ꯇꯤꯡꯊꯧꯗꯤ ꯆꯥꯝꯃꯣꯏꯗꯧꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯇꯤꯡꯊꯧ ꯆꯥꯝꯕꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯤꯡꯊꯧ ꯍꯦꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯕ ꯇꯔꯨ ꯇꯁꯦꯡꯕ ꯃꯐꯝꯗ ꯍꯧꯕ ꯇꯤꯡꯊꯧ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯅ ꯇꯥꯛꯈꯤꯗ꯭ꯔꯤꯉꯩ ꯇꯤꯡꯊꯧꯒꯤ ꯃꯇꯣꯟꯗ ꯂꯤꯛꯂꯥꯅ ꯄꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯔꯨꯕ ꯃꯐꯝꯗꯨꯗ ꯃꯗꯨꯗꯒꯤ ꯇꯤꯡꯊꯧꯁꯤ ꯍꯦꯛꯎ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯗꯗꯅ ꯑꯐꯪꯕ ꯑꯃꯗꯒꯤ ꯍꯦꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯃꯣꯠ ꯑꯀꯥꯏ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯍꯦꯟꯅ ꯃꯣꯠꯄ ꯑꯣꯏꯔꯒꯗꯤ ꯇꯉꯥꯏ ꯐꯗꯅ ꯆꯥꯝꯊꯣꯛꯑꯒ ꯀꯠꯄꯗ ꯌꯥꯗꯕꯒꯤ ꯅꯤꯌꯣꯝꯁꯨ ꯂꯩꯇꯦ ꯁꯨꯝꯃꯗꯅ ꯎꯁꯥ ꯀꯤꯔꯟ ꯍꯨꯏꯗ꯭ꯔꯣꯝꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 25ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯅꯦꯅꯥ ꯗꯦꯕꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯦꯅꯥ ꯃꯇꯝ ꯁꯥꯡꯅ ꯑꯁꯤꯒꯨꯝꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯍꯟꯕꯤꯕ ꯉꯝꯕ ꯒꯣꯗꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨꯀꯣ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏ ꯅꯦꯅꯥ ꯀꯁꯥꯔꯗ ꯂꯩꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯕꯨ ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡ ꯁꯧꯒꯠꯄꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯊꯧꯅꯤꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯅꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯃꯈꯜ ꯄꯨꯝꯅꯃꯛꯇꯒꯤ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯂꯦꯞꯅ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 23ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯂꯟꯆꯦꯟꯕ ꯑꯣꯏꯅꯥꯝ ꯇꯥꯛꯄꯤꯌꯨ ꯂꯟꯆꯦꯟꯕ ꯄꯥꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯕꯨꯡ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯂꯟꯆꯦꯟꯕ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯃꯛ ꯏꯀꯣꯛ ꯊꯣꯡꯅ ꯂꯧꯖꯔꯤ ꯃꯗꯨꯃꯛ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯄꯥꯕꯨꯡꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ ꯂꯟꯆꯦꯟꯕꯅ ꯃꯈꯥ ꯇꯥꯕꯤꯔꯛꯂꯤꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯁꯤꯃꯁꯨ ꯐꯤꯒꯥꯎ ꯁꯥꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯁꯧꯒꯠꯄꯤꯔꯛꯄ ꯃꯪꯒꯣꯜ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯟꯆꯦꯟꯕꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯍꯤꯔꯝ ꯃꯈꯜ ꯄꯨꯝꯅꯃꯛꯇꯒꯤ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯂꯦꯞꯅ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 28ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯨꯀꯥꯝ ꯁꯥꯟꯇꯤ ꯕꯂꯥ ꯇꯥꯛꯄꯤꯌꯨ ꯁꯥꯟꯇꯤ ꯕꯂꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯣꯖꯥ ꯂꯥꯏꯅꯤꯡꯊꯧ ꯃꯄꯥꯗ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤ ꯑꯃ ꯃꯊꯟꯇ ꯍꯧꯔꯛꯏ ꯃꯁꯤꯕꯨ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯁꯥꯟꯇꯤ ꯕꯂꯥ ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯄꯥꯟ ꯍꯥꯏꯔꯤꯕꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯛꯅ ꯍꯧꯕꯒꯦ ꯍꯧꯔꯤꯕ ꯄꯥꯝꯕꯤꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗ ꯂꯣꯔꯤꯕꯗꯤ ꯅꯛꯅ ꯍꯧꯕ ꯑꯣꯏꯔꯒꯗꯤ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤꯗꯨꯒꯤ ꯃꯔꯥꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯀꯗꯧꯕ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯑꯣꯏꯗꯦ ꯃꯔꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯑꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯑꯁꯨꯝ ꯑꯣꯏꯅ ꯄꯥꯎꯈꯨꯝꯁꯤ ꯁꯥꯟꯇꯤ ꯕꯂꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 29ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯥꯙꯥꯔꯥꯅꯤ ꯇꯥꯛꯄꯤꯌꯨ ꯔꯥꯙꯥꯔꯥꯅꯤ ꯍꯔꯤ ꯄꯥꯕꯨꯡ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ
ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯤꯔꯣꯜ ꯁꯅꯥ ꯈꯨꯗꯥꯡ ꯘꯔꯤ ꯃꯁꯤ ꯂꯩꯍꯧꯔꯤꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯐꯠꯇꯦ ꯃꯤꯗ ꯄꯤꯊꯣꯛꯈꯣ ꯍꯥꯏ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯔꯥꯙꯥ ꯔꯥꯅꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯗꯨ ꯃꯥꯒꯤ ꯃꯣꯠ ꯍꯥꯏꯕ ꯇꯥꯏ ꯃꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯕ ꯇꯥꯏ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯥꯒꯤ ꯂꯥꯟꯅꯅꯕ ꯃꯇꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯗꯨꯝ ꯑꯣꯏꯅ ꯍꯥꯏꯅꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯄꯥꯗꯨꯅ ꯊꯅꯝꯕ ꯑꯩꯒꯤ ꯌꯨꯝꯐꯝ ꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯌꯨꯝꯐꯝꯅꯤ ꯑꯗꯨꯁꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕ ꯏꯄꯥꯗꯨꯅ ꯊꯅꯝꯕ ꯁꯅꯥ ꯂꯨꯄꯥ ꯑꯃꯅꯤ ꯂꯨꯛꯇꯥ ꯑꯃꯗꯨꯁꯨ ꯏꯄꯥꯗꯨꯅ ꯊꯝꯖꯔꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯚꯥꯞ ꯑꯃꯔꯣꯝꯗ ꯆꯜꯂꯛꯄ ꯍꯥꯏꯕ ꯇꯥꯏ ꯃꯁꯤ ꯄꯨꯛꯅꯤꯡꯅ ꯁꯨꯝ ꯄꯪꯈꯟ ꯈꯜꯂꯨꯕꯗꯒꯤ ꯄꯪꯑꯣꯏ ꯃꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯐꯝ ꯑꯣꯏꯒꯅꯤ ꯁꯥꯁꯇ꯭ꯔꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯦꯡꯅꯖꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯔꯥꯙꯥ ꯔꯥꯅꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 28 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯋꯥꯡꯈꯩꯔꯥꯛꯄꯝ ꯅꯨꯡꯁꯤꯔꯩ ꯇꯥꯛꯄꯤꯌꯨ ꯅꯨꯡꯁꯤꯔꯩ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯉꯥꯏꯖꯔꯤ ꯑꯇꯣꯞꯄꯒꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯦ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯑꯣꯖꯥ ꯅꯨꯡꯁꯤꯔꯩꯅ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯖꯕꯗ ꯃꯁꯛ ꯊꯤꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯖꯕꯒꯨꯝ ꯅꯨꯡꯁꯤꯔꯩꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄꯤꯔꯦ ꯍꯣꯏ ꯊꯥꯒꯠꯄꯤꯔꯛꯑꯕꯅꯤꯅ ꯊꯥꯒꯠꯄꯤꯔꯛꯄꯁꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯛ ꯐꯪꯕꯒ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯩꯒꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯅꯨꯡꯁꯤꯔꯩꯒꯤ ꯄꯨꯟꯁꯤꯗ ꯑꯇꯣꯞꯄꯒꯤ ꯊꯥꯒꯠ ꯍꯩꯕ ꯑꯇꯣꯞꯄꯒꯤ ꯇꯧꯕꯤꯃꯜꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯃꯁꯤꯒꯤꯗꯃꯛ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯔꯩ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 30 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯀꯥꯁ ꯇꯥꯛꯄꯤꯌꯨ ꯕꯤꯀꯥꯁ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯄꯥꯕꯨꯡ ꯊꯕꯥꯟ ꯑꯅꯤ ꯄꯨꯂꯞꯅ ꯄꯥꯟꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯊꯕꯥꯟ ꯑꯃꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯄꯥꯟꯗꯨꯅ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯇ ꯑꯐꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯗꯣꯁ ꯂꯩ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯕꯤꯀꯥꯁ ꯃꯗꯨ ꯑꯆꯨꯝꯕꯗꯤ ꯑꯣꯏ ꯀꯔꯤꯒꯨꯝꯕꯗ ꯈꯦꯟꯅꯕꯁꯨ ꯍꯦꯛ ꯂꯥꯛꯏ ꯍꯥꯏꯖꯕ ꯇꯥꯏ ꯍꯥꯏꯖꯕꯒꯤ ꯑꯥꯔꯊꯗꯤ ꯊꯕꯥꯜ ꯑꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯄꯨꯡ 24ꯅ ꯅꯣꯡꯃ ꯁꯥꯕꯒꯤ ꯍꯤꯁꯥꯕ ꯑꯁꯤ ꯆꯠꯂꯛꯄꯗ ꯃꯥꯗꯤ ꯄꯨꯡ 24ꯁꯤ ꯐꯥꯅ ꯑꯃꯨꯛꯇ ꯆꯠꯇꯦ ꯑꯗꯨꯝ ꯈꯖꯤꯛ ꯋꯥꯠꯅ ꯂꯩꯍꯧꯕ ꯑꯗꯨꯒꯨꯝꯕ ꯋꯥꯠꯂꯛꯄꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯃꯛꯇ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯇꯝꯖꯈꯤꯕꯗꯨꯅꯤ ꯙꯟꯇꯦꯔꯁ ꯄꯨꯖꯥꯒꯤ ꯃꯇꯥꯡꯗ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯡꯗꯨ ꯉꯁꯥꯏ 13ꯅꯤ ꯄꯥꯟꯕꯒꯤ ꯅꯨꯃꯤꯠ ꯃꯇꯨꯡ ꯈꯖꯤꯛ ꯍꯦꯜꯂꯛꯄꯗꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯡ ꯍꯧꯈ꯭ꯔꯦ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯝ ꯑꯣꯏꯗꯅ ꯃꯥꯒꯤ ꯃꯥꯟꯅꯗꯕ ꯆꯥꯡꯗ ꯈꯖꯤꯛ ꯋꯥꯠꯍꯧꯕ ꯍꯦꯜꯂꯛꯄ ꯃꯗꯨꯒꯤ ꯈꯣꯡꯆꯠꯇ ꯃꯥꯟꯅꯔꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯀꯔꯤ ꯊꯣꯛꯍꯟꯕꯒꯦ ꯍꯥꯏꯕꯗ ꯅꯣꯡꯃꯇꯗ ꯑꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕꯁꯦ ꯅꯣꯡꯃꯒꯤ ꯅꯤꯅꯤꯒ ꯄꯨꯟꯅ ꯄꯥꯟꯕ ꯑꯅꯤꯃꯛꯇꯨ ꯑꯃꯠꯇꯅ ꯃꯄꯨꯡ ꯑꯣꯏꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯛꯇꯅ ꯊꯕꯥꯜ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯆꯟꯗ꯭ꯔꯗꯦꯕ ꯊꯥꯒꯤ ꯈꯣꯡꯆꯠꯇ ꯄꯥꯕꯅꯤ ꯊꯥꯗꯨ ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯕ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯁꯠꯀꯔꯃ ꯑꯐꯕ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯪꯒꯣꯜ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄꯗꯨ ꯋꯥꯠꯂꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯃꯤꯠ ꯑꯅꯤꯗ ꯍꯥꯏꯗꯤ ꯉꯁꯤꯁꯨ ꯅꯤꯅꯤ ꯄꯥꯟꯕ ꯃꯊꯪꯁꯨ ꯅꯤꯅꯤ ꯄꯥꯟꯕ ꯅꯠꯇ꯭ꯔꯒ ꯍꯨꯝꯅꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯄꯥꯜꯂꯁꯤ ꯑꯗꯨꯁꯨ ꯃꯄꯥꯡꯒꯜ ꯌꯥꯝ ꯁꯣꯟꯈ꯭ꯔꯦ ꯃꯥꯅ ꯄꯨꯖꯒꯗꯧꯕ ꯄꯨꯡꯗꯨ ꯁꯨꯗꯕꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯆꯥꯏꯊꯣꯛꯑꯒ ꯃꯄꯥꯡꯒꯜ ꯁꯣꯟꯕꯗꯨꯗ ꯄꯥꯡꯊꯣꯛꯎꯕ ꯀꯔꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕꯗ ꯈꯦꯟꯅꯕ ꯂꯥꯛꯏ ꯍꯥꯏꯖꯕꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯄꯨꯡꯁꯤ ꯄꯥꯟꯖꯔꯒꯁꯨ ꯃꯗꯨꯗ ꯑꯐꯕ ꯅꯈꯦꯇ꯭ꯔꯒ ꯄꯨꯜꯂꯕ ꯑꯐꯕ ꯅꯨꯃꯤꯠꯀ ꯄꯨꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯨꯡ ꯁꯨꯗꯕꯒꯤ ꯑꯅꯤ ꯈꯥꯏꯗꯣꯛꯇꯨꯅ ꯊꯥꯒꯤ ꯆꯟꯗ꯭ꯔꯒꯤ ꯈꯣꯡꯆꯠꯇꯨ ꯂꯩꯖꯈ꯭ꯔꯕꯁꯨ ꯃꯗꯨꯗ ꯑꯐꯕ ꯅꯈꯦꯇ꯭ꯔꯒ ꯑꯐꯕ ꯅꯨꯃꯤꯠꯀ ꯂꯣꯏꯅꯅ ꯄꯨꯟꯁꯤꯜꯂꯛꯄ ꯀꯥꯟꯗꯨꯗ
ꯑꯐꯕ ꯂꯥꯛꯄꯁꯨ ꯍꯦꯛ ꯌꯥꯎꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯥꯏꯔꯤꯕ ꯈꯣꯡꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯕꯁꯤ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯊꯛꯇ ꯍꯥꯏꯖꯈꯤꯕ ꯑꯗꯨꯒꯨꯝꯅ ꯊꯥꯗꯨ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯕꯗ ꯑꯐꯕꯁꯤ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯐꯝꯁꯤ ꯑꯣꯏꯔꯛꯄ ꯀꯥꯟꯗꯗꯤ ꯖꯣꯇꯤꯁꯁꯤ ꯍꯤꯔꯝꯁꯤꯗ ꯈꯪ ꯍꯩꯔꯕ ꯖꯣꯇꯤꯁ ꯑꯃꯒꯤ ꯃꯣꯠ ꯂꯧꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯆꯨꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯕꯤꯀꯥꯁꯀꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 38 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯂꯝꯕꯥꯜ ꯃꯌꯨꯝ ꯁꯣꯚꯥ ꯁꯤꯡꯍ ꯇꯥꯛꯄꯤꯌꯨ ꯁꯣꯚꯥ ꯂꯛꯁꯃꯤ ꯃꯥꯒꯤ ꯄꯨꯖꯥ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯇꯧꯒꯗꯕ ꯄꯨꯡꯐꯝ ꯑꯃꯗꯤ ꯄꯨꯖꯥꯒꯤ ꯃꯟꯇ꯭ꯔꯒ ꯂꯣꯏꯅꯅ ꯇꯥꯛꯄꯤꯔꯛꯎ ꯏꯃꯣꯏꯅꯨ ꯂꯛꯁꯃꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯤ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯛꯎ ꯁꯣꯚꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯛꯁꯃꯤ ꯏꯃꯥꯒꯤ ꯄꯨꯖꯥꯒꯤ ꯃꯟꯇ꯭ꯔꯒ ꯂꯣꯏꯅꯅ ꯍꯥꯏꯕꯁꯤ ꯈꯖꯤꯛꯇꯪ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯧꯕ ꯍꯥꯏꯕ ꯇꯥꯏ ꯃꯐꯝꯁꯤꯗ ꯑꯗꯨꯅ ꯈꯔ ꯀꯨꯞꯅ ꯈꯪꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯝꯖꯈꯤꯕ ꯃꯃꯥꯡꯒꯤ ꯂꯛꯁꯃꯤ ꯄꯨꯖꯥ ꯗꯤꯄꯥꯅꯤꯇꯥꯒꯤ ꯄꯨꯖꯥꯒꯤ ꯃꯇꯥꯡ ꯑꯗꯨ ꯈꯔ ꯃꯄꯨꯡ ꯑꯣꯏꯅ ꯊꯝꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯍꯤꯔꯝ ꯑꯃꯅꯤ ꯑꯗꯨꯅ ꯃꯗꯣꯝꯗ ꯑꯣꯏꯅ ꯆꯪꯕꯤꯔꯒ ꯍꯥꯏꯔꯤꯕ ꯂꯛꯁꯃꯤ ꯏꯃꯥꯒꯤ ꯄꯨꯖꯥꯒꯤ ꯇꯧꯒꯗꯕ ꯅꯤꯌꯣꯝꯅꯆꯤꯡꯕꯗꯨ ꯈꯔ ꯃꯄꯨꯡ ꯑꯣꯏꯅ ꯇꯥꯛꯏ ꯑꯗꯨꯒ ꯇꯥꯏꯅꯔꯛꯄꯗ ꯁꯣꯚꯥꯅ ꯏꯃꯣꯏꯅꯨ ꯂꯛꯁꯃꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯑꯅꯤꯃꯛ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯦꯗꯅ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯃꯣꯠꯃꯛꯇꯅꯤ ꯈꯦꯟꯅꯗꯕ ꯍꯥꯏꯕꯁꯤ ꯂꯝ ꯑꯗꯨꯒꯤ ꯃꯥꯒꯤ ꯆꯠꯅꯔꯛꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯂꯩꯖꯕ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯃꯉꯥꯏ ꯑꯗꯨꯕꯨ ꯂꯛꯁꯃꯤ ꯏꯃꯣꯏꯅꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨ ꯑꯐꯕ ꯊꯕꯛ ꯇꯧ ꯑꯆꯨꯝꯕ ꯉꯥꯡꯉꯨ ꯑꯆꯨꯝꯕ ꯆꯠꯂꯨ ꯁꯨꯝꯃꯣꯏꯗꯅ ꯇꯥꯛꯄꯤ ꯑꯗꯨꯒ ꯈꯖꯤꯛꯇꯪ ꯈꯦꯟꯅꯕ ꯃꯑꯣꯡ ꯑꯃ ꯍꯥꯏꯔꯒꯗꯤ ꯂꯛꯁꯃꯤ ꯏꯃꯥꯅ ꯁꯥꯇꯤꯛ ꯑꯍꯥꯔ ꯍꯥꯏꯕ ꯇꯥꯏ ꯑꯆꯝꯕ ꯁꯥ ꯉꯥ ꯌꯥꯎꯗꯕ ꯆꯤꯟꯖꯥꯛ ꯆꯥꯎ ꯑꯆꯝꯕ ꯆꯤꯟꯖꯥꯛꯇꯅ ꯖꯤꯕꯒꯤ ꯃꯪꯒꯣꯜꯅꯤ ꯍꯤꯡꯁꯥ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯔꯒꯗꯤ ꯄꯨꯛꯅꯤꯡꯗ ꯍꯤꯡꯁꯥ ꯄꯣꯛꯂꯛꯏ ꯑꯗꯨꯅ ꯑꯍꯤꯡꯁꯥꯒꯤ ꯃꯁꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯥꯇꯤꯛ ꯑꯍꯥꯔ ꯆꯥꯔꯒꯗꯤ ꯄꯨꯛꯅꯤꯡꯗ ꯃꯇꯝ ꯆꯨꯞꯄꯗ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯃꯤꯅꯨꯡꯁꯤ ꯐꯖꯕ ꯒꯨꯟ ꯄꯨꯝꯅꯃꯛ ꯂꯩ ꯑꯗꯨꯕꯨ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤꯗꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯤꯡꯁꯥꯔꯣꯝꯗ ꯈꯖꯤꯛ ꯆꯪꯁꯤꯟꯕ ꯃꯥꯟꯕ ꯉꯥ ꯑꯉꯧꯕ ꯀꯠꯂꯨ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯈꯖꯤꯛꯇꯪ ꯑꯅꯤꯁꯤ ꯀꯟꯇ꯭ꯔꯥꯗꯤꯛ ꯂꯩ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯑꯅꯤꯒꯤ ꯑꯌꯥꯝꯕ ꯐꯤꯗꯝꯗꯤ ꯃꯥꯟꯅꯩ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯥꯞꯇ ꯂꯧꯖꯩ ꯁꯨꯝꯃꯣꯏꯗꯅ ꯕꯤꯀꯥꯁꯀꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 32 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯁꯩꯇꯕꯂꯥ ꯃꯥꯏꯕꯝ ꯇꯥꯛꯄꯤꯌꯨ ꯁꯩꯇꯕꯂꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒ꯭ꯌꯥꯒꯤ ꯊꯧꯖꯥꯜꯒꯤ ꯃꯤꯠꯌꯦꯡ ꯑꯃꯅ ꯈꯣꯟꯊꯣꯛ ꯑꯃꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯤꯕꯤꯔꯤꯕ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃ ꯃꯇꯝ ꯁꯥꯡꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯥꯏ ꯒꯨरुꯒꯤ ꯁꯦꯕꯥ ꯉꯝꯕꯤꯌꯨ ꯑꯩꯒꯤ ꯄꯥꯎꯈꯨꯝꯁꯨ ꯂꯣꯏꯅ ꯇꯥꯖꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯁꯩꯇꯚꯃꯥꯅ ꯄꯤꯅꯕꯤꯔꯛꯏꯕ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯐꯤꯒꯥꯎ ꯁꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯊꯥꯒꯠꯄꯤꯔꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝꯕꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕꯤ ꯍꯥꯏꯗꯅ ꯑꯄꯦꯟꯕꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯄꯨꯝꯅꯃꯛ ꯈꯪꯖꯔꯒ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯊꯥꯒꯠꯄꯤꯔꯛꯄꯁꯤꯒꯤ ꯃꯍꯩ ꯁ꯭ꯔꯤ ꯚꯥꯋꯥꯅ ꯁꯩꯇꯚꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯋꯥꯕ ꯃꯈꯜꯗꯒꯤ ꯉꯥꯛꯄꯤꯕꯇ ꯅꯠꯇꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗꯁꯨ ꯇꯠꯇꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯁꯩꯇꯕꯂꯥ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 38 ꯁꯨꯕꯗ ꯊꯥꯒꯠꯄꯤꯔꯛꯏꯕꯁꯤꯅ ꯃꯦꯃꯣꯔꯤ ꯇꯥꯛꯄꯤꯌꯨ ꯃꯦꯃꯣꯔꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯗꯨꯔꯒꯥ ꯏꯃꯥꯗ ꯊꯣꯏꯗꯤꯡ ꯑꯃꯨꯕꯁꯦ ꯀꯠꯄ ꯌꯥꯕ꯭ꯔꯥ
ꯘꯣꯠ ꯃꯅꯨꯡꯗ ꯍꯥꯞꯂꯤꯕ ꯂꯐꯣꯏ ꯀ꯭ꯋꯥꯅꯆꯤꯡꯕꯁꯤꯡꯁꯤ ꯏꯁꯤꯡꯗ ꯊꯥꯗꯈꯤꯒꯗ꯭ꯔꯥ, ꯆꯥꯕꯁꯨ ꯌꯥꯕ꯭ꯔꯥ? ꯃꯦꯃꯣꯔꯤ: ꯗꯨꯔꯒꯥ ꯏꯃꯥꯗ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯀꯠꯄ ꯐꯩ, ꯏꯕꯦꯝꯃꯅ ꯂꯧꯏ꯫ ꯑꯃꯨꯛꯀꯁꯨ ꯗꯨꯔꯒꯥ ꯏꯃꯥꯒꯤ ꯕꯂꯤꯗꯥꯟ, ꯕꯂꯤ ꯀꯠꯄ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ 9ꯅꯤ ꯄꯥꯟꯕ, ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯄꯣꯁ ꯑꯗꯨꯗ ꯕꯂꯤꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯊꯣꯏꯗꯤꯡ ꯑꯃꯨꯕꯁꯦ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯠꯆꯔꯕꯗꯤ ꯃꯥꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯦꯞꯅ ꯄꯤꯅꯕꯤ, ꯑꯐꯕ ꯃꯪꯒꯣꯜ ꯐꯪꯉꯤ꯫ ꯊꯣꯏꯗꯤꯡꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯘꯣꯠ ꯃꯅꯨꯡꯗ ꯌꯥꯎꯕ ꯄꯣꯠꯂꯝꯁꯤꯡ ꯏꯁꯤꯡꯗ ꯊꯥꯗꯔꯕꯁꯨ ꯌꯥꯏ, ꯆꯥꯕꯁꯨ ꯌꯥꯏ, ꯃꯁꯤꯗ ꯀꯔꯤꯃꯠꯇ ꯗꯣꯁ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯦꯃꯣꯔꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 34 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯕꯤꯅꯨ ꯅꯝꯕꯣꯜ ꯈꯥꯕꯤ꯫ ꯇꯥꯛꯄꯤꯌꯨ ꯕꯤꯅꯨ, ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ, ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯅꯨꯡꯗ ꯁꯦꯕꯣꯠ, ꯃꯥꯏꯔꯦꯟ, ꯌꯦꯟꯗꯦꯝ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯕꯤꯅꯣ, ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯕꯤꯔꯛꯂꯤꯕ 3 ꯍꯥꯏꯕ ꯇꯥꯏ꯫ ꯁꯦꯕꯣꯠ, ꯃꯥꯏꯔꯦꯟ, ꯌꯦꯟꯗꯦꯝ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯕꯣꯠꯇꯤ ꯆꯥꯕ ꯌꯥꯏ, ꯃꯥꯏꯔꯦꯟ ꯆꯥꯕ ꯌꯥꯏ, ꯌꯦꯟꯗꯦꯝꯗꯤ ꯆꯥꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯆꯥꯕ ꯌꯥꯗꯕꯁꯤ ꯇꯤꯜꯍꯧ ꯆꯥꯕ ꯐꯠꯇꯦ, ꯆꯅꯝ ꯆꯥꯕ ꯐꯠꯇꯦ, ꯃꯌꯥꯏ ꯀꯥꯒꯗꯕ ꯆꯤꯟꯖꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯕ ꯌꯥꯗꯕꯁꯤ ꯍꯥꯏꯔꯛꯑꯒꯗꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥ ꯉꯥ ꯆꯥꯕ ꯌꯥꯗꯦ, ꯅꯤꯁꯥ ꯃꯈꯜ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯦ, ꯃꯌꯥꯝ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯁꯦꯕꯣꯠ, ꯃꯥꯏꯔꯦꯟ ꯌꯥꯏ, ꯌꯦꯟꯗꯦꯝꯗꯤ ꯗꯣꯁ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯕꯤꯅꯣ ꯅꯝꯕꯣꯜ ꯈꯥꯕꯤꯗ ꯂꯩꯕꯤꯔꯤꯕꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯕꯤꯅꯣ ꯅꯝꯕꯣꯜ ꯈꯥꯕꯤꯒꯤ ꯋꯥꯍꯪ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯖꯔꯒ ꯃꯊꯪꯒꯤ ꯂꯦꯝꯍꯧꯔꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯂꯥꯛꯀꯗꯕ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯔꯣꯏꯕꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫